ꯌꯥꯔꯛꯄꯗ ꯍꯧꯖꯤꯛ ꯂꯪꯊꯣꯛꯆꯔꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯅꯥ ꯈꯣꯡꯅꯥꯡ ꯂꯤꯂꯥ ꯁꯥꯟꯅꯕꯤꯔꯤꯕ ꯄꯤꯁꯃꯦꯀꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯤꯂꯥ ꯀꯥꯡꯕꯨ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯁꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯅꯥ ꯈꯣꯡꯅꯥꯡ hꯧꯖꯤꯛꯇꯤ ꯒꯥꯔꯗꯦꯟꯒꯤ ꯆꯠꯅꯕꯤ ꯌꯥꯝ ꯀꯟꯅ ꯂꯥꯛꯈꯠꯂꯛꯏꯅꯦ ꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯂꯩꯀꯣꯟꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯎꯅꯕꯁꯤ ꯂꯣꯏ ꯎꯅꯈꯠꯂꯛꯑꯦꯕ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯌꯦꯡꯉꯨꯅꯦ ꯑꯥꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯁꯦꯠ ꯊꯥꯅꯗꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯁꯤꯗꯤ ꯑꯁꯣꯝꯗ ꯀꯞꯅꯕꯒꯁꯨ ꯌꯥꯎꯔꯤ ꯃꯣꯏꯁꯦ ꯉꯁꯤ ꯀꯥꯏꯅꯗꯧ ꯑꯣꯏꯔ ꯃꯥꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯍꯌꯦꯡꯒꯩ ꯅꯨꯄꯤ ꯄꯣꯔꯛꯄꯁꯤ ꯒꯥꯔꯗꯦꯟꯗ ꯑꯣꯏꯅ ꯄꯣꯔꯛ ꯇꯥꯔꯤ ꯏꯇꯥꯎ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯅꯨꯄꯤꯅ ꯉꯥꯏꯔꯝꯃꯣ ꯍꯥꯏꯐꯝ ꯗꯥꯏꯔꯦꯛ ꯉꯥꯏꯕꯕꯨꯗꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯒꯥꯔꯗꯦꯟꯁꯤꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯉꯤꯁꯦ ꯑꯇꯩꯒꯤ ꯀꯩꯝꯇ ꯅꯠꯇꯦ ꯏꯇꯥꯎ ꯃꯃꯥꯡꯉꯩ ꯑꯩꯅ ꯒꯥꯔꯗꯦꯟꯁꯤꯗ ꯂꯥꯛꯑꯝꯕꯗꯨꯒ ꯍꯧꯖꯤꯛ ꯒꯥꯔꯗꯦꯟꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯌꯥꯝ ꯆꯦꯟꯖꯦꯁ ꯂꯩꯔꯦ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯏꯇꯥꯎ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯤꯁꯦ ꯁꯤꯅꯤ ꯃꯇꯝꯒꯤ ꯑꯑꯣꯟꯕꯁꯤ ꯏꯇꯥꯎ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯉꯥꯏꯔꯝꯃꯣ ꯍꯥꯏꯐꯝꯗ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯉꯥꯏꯔꯒꯗꯤ ꯅꯪ ꯑꯩꯁꯤ ꯌꯥꯝ ꯃꯃꯜ ꯂꯩꯇꯅ ꯂꯧꯈꯤꯗꯣꯏꯅꯤ ꯑꯗꯨ ꯂꯥꯛꯑꯣ ꯑꯗꯨꯝ ꯈꯣꯡꯁꯦ ꯑꯁꯤ ꯑꯁ ꯉꯥꯏꯈꯣꯁꯤ ꯏꯇꯥꯎꯁꯤ ꯉꯥꯏꯈꯣꯁꯤ ꯑꯁꯤ ꯎꯁꯤꯒꯤ ꯃꯈꯣꯡꯗ ꯉꯥꯏ ꯇꯥꯔꯗꯤ ꯃꯥꯅ ꯍꯦꯛ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏꯕꯨ ꯎꯗꯕꯁꯨ ꯌꯥꯏ ꯃꯥꯅ ꯍꯦꯛ ꯆꯪꯉꯛꯄꯗ ꯏꯐꯣꯡ ꯐꯣꯡ ꯎꯕ ꯌꯥꯕ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯍꯦꯛꯇ ꯉꯥꯏꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤꯗꯣ ꯊꯥꯏꯅꯩ ꯋꯥ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯉꯥꯡꯉꯤꯗꯣ? ꯃꯇꯝꯒ ꯌꯥꯝ ꯊꯤ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯩ ꯅꯠꯇꯦꯅꯦ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯖꯔꯤꯅꯦ ꯅꯨꯡꯁꯤꯔꯤꯅꯦꯅ ꯇꯧꯔꯤ ꯅꯨꯄꯤꯗꯨꯅ ꯅꯪꯁꯦ ꯀꯌꯥ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯒꯗꯧꯔꯤꯅꯣ ꯁꯦ ꯑꯁ ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯅꯨꯄꯤ ꯃꯁꯥꯁꯤ ꯃꯦꯇ꯭ꯔꯤꯛ ꯕꯣꯔꯗꯀꯤ ꯇꯣꯄꯔꯅꯤꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯗꯃꯥ ꯍꯩꯔꯤꯕ ꯅꯠꯇꯦ ꯑꯗꯨ ꯑꯗꯨꯏ ꯀꯩꯗꯧꯔꯒꯦ ꯃꯊꯛꯇ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤꯕ ꯅꯪ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟ ꯍꯤꯡꯕ ꯏꯃꯥ ꯏꯄꯥꯒꯤ ꯃꯆꯥꯅꯤꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯔꯥꯡꯗ ꯃꯥꯒꯤ ꯃꯀꯣꯛꯇ ꯅꯪꯁꯦ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯁꯤꯅꯦ ꯑꯩꯅ ꯈꯟꯕꯤ ꯏꯇꯥꯎ ꯅꯪꯅ ꯃꯥꯒ ꯑꯩꯒꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯈꯪꯗꯅ ꯋꯥ ꯉꯥꯡꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒ ꯑꯩꯒ ꯊꯃꯣꯏ ꯇꯤꯟꯅꯔꯒ ꯂꯣꯏꯅꯔꯛꯏꯁꯤ ꯃꯇꯝ ꯁꯥꯡꯉꯕꯅꯤ ꯃꯥꯒ ꯑꯩꯒ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕꯁꯨ ꯃꯄꯥꯟꯒꯤ ꯁ꯭ꯀꯨꯜ ꯑꯃꯗꯒꯤꯅꯤ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯕ ꯑꯗꯨ ꯌꯦꯡꯉꯣ ꯅꯪꯗꯤ ꯑꯣꯟꯂꯤ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯈꯛꯇꯅꯤ ꯃꯥꯗꯤ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯅꯤ ꯑꯗꯨꯁꯨ ꯋꯥꯟ ꯇꯥꯏꯝ ꯅꯠꯇꯦ 2 times ꯅꯠꯇꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯣꯡꯃꯗꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯀꯗꯕ ꯅꯨꯄꯤꯅꯤꯗꯣ ꯃꯄꯥꯟ ꯂꯝꯗꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯦ ꯏꯅꯥꯛ ꯀꯩꯔꯥꯛꯒ ꯈꯨꯟꯖꯜꯂꯦ ꯅꯪꯒꯤꯅꯦ ꯐꯣꯔꯣ ꯁꯣꯔꯣ ꯇꯧ ꯃꯇꯧꯗꯨꯗꯅꯦ ꯏꯄꯥ ꯏꯄꯨꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯇ꯭ꯔꯣꯡ ꯍꯣ ꯅꯇꯨ ꯂꯩꯃ ꯀꯥꯡ ꯀꯣꯛꯀꯗꯣ ꯇꯥꯖꯧꯅꯦ ꯃꯥꯒ ꯑꯩꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯩ ꯌꯥꯝꯅ ꯊꯥꯖꯅꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯕꯦꯝꯕꯦꯝꯒꯒꯤ ꯑꯩꯒꯤ ꯋꯥ ꯃꯥꯟꯖꯜꯂꯛꯑꯦ ꯀꯅꯥꯅꯣ ꯕꯦꯝꯕꯦꯝ ꯑꯃꯗꯤ ꯂꯩ ꯅꯣꯡꯃ ꯃꯤꯁ ꯀꯣꯜ ꯑꯃꯗ ꯈꯪꯅꯈꯤꯕꯅꯤꯗ ꯅꯪꯒꯤ ꯋꯥꯗꯨ ꯃꯣꯕꯥꯏꯜꯒꯤ ꯃꯊꯣꯡ ꯇꯕ ꯋꯥꯅꯤꯗ ꯑꯩꯒꯤ ꯋꯥꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯦꯔꯥ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯃꯣꯕꯥꯏꯜꯗ ꯈꯪꯅꯕ ꯃꯤ ꯅꯥꯇꯩ ꯆꯥꯗꯦ ꯀꯥꯏꯗꯤ ꯈꯪꯅꯨꯗ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯏꯆꯦ ꯁꯈꯤ ꯃꯌꯨꯝ ꯄꯥꯟ ꯈꯪꯗ ꯀꯨꯏ ꯂꯩꯔꯝꯕꯗꯨ ꯂꯩꯁꯥꯕꯤ ꯃꯁꯥ ꯁꯥꯗꯅ ꯏꯁꯀꯔꯠ ꯃꯇꯦꯛ ꯑꯃ ꯁꯦꯠꯂꯒ ꯐꯣꯇꯣꯒ ꯅꯝꯗꯅ ꯃꯔꯩꯒ ꯇꯤꯡꯊꯣꯛꯇꯅ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯃꯆꯥ ꯑꯃꯗ ꯂꯩꯈ꯭ꯔꯤꯗꯨꯅꯦꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯇꯥꯄꯣꯆꯥꯎ ꯑꯃ ꯂꯩ ꯑꯁ ꯀꯥꯏꯗ ꯅꯨꯄꯤ ꯊꯤ ꯈꯪꯗ ꯂꯩꯔꯝꯕꯅꯤ ꯐꯦꯁꯕꯨꯛꯇ ꯗꯣꯛꯇꯔ ꯁꯥꯗꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯄꯗꯒꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃ ꯂꯧꯈ꯭ꯔꯤꯃꯤꯅ ꯑꯗꯨꯗꯤ ꯑꯁ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯅꯪ ꯉꯁꯥꯏꯒꯤ ꯕꯦꯝꯕꯦꯝꯒꯤ ꯋꯥꯔꯤꯗꯣ ꯑꯝꯇ ꯂꯤꯔꯣ ꯇꯥꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ ꯕꯦꯝꯕꯦꯝꯅ ꯄꯤꯔꯛꯄ ꯃꯤꯁ ꯀꯣꯜ ꯑꯃꯗ ꯃꯥꯒꯤ ꯍꯜꯂꯣ ꯍꯥꯏꯕ ꯈꯣꯟꯖꯦꯜꯁꯤꯗ ꯑꯩ ꯏꯁꯥꯁꯦ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯕꯅꯤ ꯀꯩꯅꯣ ꯑꯁꯦꯡꯕꯅꯤ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯁꯛꯄ ꯄꯨꯁꯄꯔꯥꯅꯤ ꯀꯆꯥ ꯂꯇꯥ ꯃꯪꯒꯦꯁꯀꯔ ꯀꯆꯥ ꯑꯅꯨꯔꯥꯙꯥ ꯀꯆꯥ ꯍꯥꯏꯁꯤꯅꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯤꯗ ꯏꯕꯥꯅꯤ ꯉꯥꯎꯗꯅ ꯏꯕꯥꯅꯤ ꯐꯣꯟꯗ ꯋꯥꯔꯤꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯅꯤ ꯀꯩꯅꯣ 이반이 모바일 폰도 와리시 아예 오늘에 모바일 폰도 이반이 씨엘레 누피 테이레 이반이 루홍에 이사 누피가 누빵가 뿌에 떠니 낭이 그래 가당 밤잡 아망이 스쿨가 까할루라 보니네 어이 떠우네봐 낭이 그래 아동 룩시비 마시 노무디 이반이 오늘 시는 마탐 lep네레니 서무모 공도 뿡엄마 짭짜나나 마다 이제 하라고 먹이고 필요한 아름이 새끼들아 마이 때니 알레름드나 비알람리 루파 mga 비들 로이덕 떨레르메 팍팍팍 깔레 때리미도 여러분들 까티는 sap방 먹는데 구워라 때리 살리는 거지 이네 강 돌아가지나 아주 마 서무모 공 뭐야디 폰 똑실래 할로 난 카일레게 아이 서무모 공다 레이레 우리 앙앙 블리피 사틸 앙앙 비투피도 아이니 심이다 아다이 나반에도 오늘에 아이 되노다 아한 뭐 우다 이 사자 이 완되게 또 위데 너도 그러게미 깨깨 또 비마기 낙항 쿠르가 셰피 마기 미스나 뚜르 코비 마기 삼랑 무르가 강냄 냄비 아도 우르보다 이 서무모 공 뭐야 이 완되게 또 우리게 이네 강 돌아보시나 어생문에 누피야 때이 마섬 강내 구진 강내드나 마디 마섬주 각대 구진주 각대 그이노 마나 가이드나 스마이쇼 아카팜 야우리네 너도 그이노 해보네 야야 시리 아도 우르보다 이 서무모 공 뭐야 이 완되게 또 그래 미 누아이데 꼬이 우나비는 뭐 야드로 그래이드나 아한 뭐 우나보다 CNG 하이절라 디 아이데 생무원 때레게 두렌 빠냐 우르네 야 난네 강 돌아 양 구이게 이 여록보다 망아이리다 여럭 땡아리
วารีดิมารอนอันนี้รวยกัน 아스 이따오 낭시디 거기 이따오 라이생기 왕왕아 로션 바히타비제 마게 홍나비제 좀 떠올래람 บ้าจะมีนุก็มีบ้าขันยินุก็พาริเซอดุนนี่วาระสารวารีสารโมไอ้ชัวอาดิเกหัดเซไอ้สไตล์โมบายกูเนี่ยต้องวารีสิทธิ์เรา Sisumay biyo kayo roge. Ako po na itong waris na minyara ka loire. ลังเลนนั่งดีมาปันเดลไล่ไล่สุดตั้มบัดกี้เห็นอุณหภูมิตั้มตายำตั้งน่ะทรปนิดชิวมาโกลเด้นซันส์ไอ้มังเงินจะรวยไอ้วายเอาขังตัวบนทกันนี่พารินนี่วารีสารโมไอ้วารีหลวงกันให้เรานั่งวารีทุ่มทางพวกเก่านี่ก็ 아스 낭이 ทุ่มเมนเจนเท่าดีอยากกันตุกเส้นนี้ Mi yam parang ka daw mali. Yam cham na sweet. 얌파바네 아이게 과이데는 눈시바 말없네 Ato hen. Ha? Mana hai rin mise. Achum mani. Handi ki shuti se. Ako'y papong na thok na di hai bani. Ato da ay nang unaning man kada na thola ba. 생베 라이스와 Asing ba yun eh. Ay nang isatang mo pang da ba se. Ay tasing na waye hen. 낭레 낭이 타모이다 파오리 바드공 아이게 타모이다서 싹만하나 파오리 Ato na gadi nang mapala masang kasi na. Lari tamba do. Ato po na tamin nilurasi. 낭레 낭 아이코이 몽이 비밤 낭쇼 짭짜나 강이 나트로 Hen. 바바히 라이키다부다기 아이코이 몽이 비밤 아수기 마틱 나타 이샤트 아이 마팔람다 쩔러로에는 랩베 마카타바 이스타디 시리 아이 마니푸르다 로샬라게 까도로게 Hen. Nang gilangit tambagi sel thong gidam magtuwi gadi ay na nga mamateng pangani. Tangay padraga na ay koy nagi marisi ay koy pabong dahay gi. Langle. Hiram ko di magta ay koy pabong na ay mateng soy da na magipangani ye. 아이 누파 마사 모이나 아이기 통나링젠 부터가 아이 이샤기 이라이박 아이는 랩자가니 낭슈 마이 박라비 하이베도 오이로 아이슈 마팜시다 마이 박고 남나나고 호나람게 Hen. Lari tamba amadi tabaga soba na bahay base ay gi pamda di secondary na lawi. Ay gi pun sige manglan hay babu matik chara ba mi mo oil ba matung ay koy ni pun na hingmi na ba dun eh. 아이기 쇼 아원 바 홍범 딸레이테 랑렌 다이봉 판바다 미오이나 보로브니나 아이코이다 싱나바 상에 나이바 상에 통나 상이다나 낭슈 통나 한베야 되고 Hen. Nang ginungshi na ay bulay tahan di. Kayo gumba. Ay ko yun ihing na bapangloy na balay na gadi. Ay, shiba sungam gani. 랑렌 아두마이나 하이가 낭부 람담 시기 미암 나마디 나코이기 바봉나 농마디 에서워 미모 이렇게니 하이나 타자리바도 낭 아이기 뭉시버기 밍다 타자바 망한마디 랑렌 아이 마도 밤데 Ay kang ni, nang ginungshi ba masa kang da ba mini. 랑렌 Ay ko'y babong gipana aming bapamalay doon na su. Nahakyaw dra bagi pun shidi. Hinglo bagi wahan toklay di. 랑렌 Hen, nang gimanglan natin na. Hing bahay basi. Ay kalino masa kang di. Ay nang buta mo siyeng na nung siya. 랑렌 아이는 뭉시버 까리노 캉락바 미kop도다기 낭셰 아이기디 따이봉 빤 하이브도 오이자리면 아이슈 낭부 타모이 셴나 뭉시에 랑렌 nang aigi punsini kadok laro nang aigi punsini kadok laro leplabani pamel gumlengda bugani nahakpo panthung yauna hadok laroi pun si magi Manapong na ba sana kong na upalong Manapong na ba sana kong na upalong Nang baba nung siba ôi hân chi ly hân chi mi không tu tình ta
Semlage tai bang lai mai da Yeklam ge sanagi matsuna Mutnai dana lai hauna ba Kaungam dana mapokudi Nangi aigi nung siwari Lai rasano asung lengda Tai bang sina lai rimakai Malem sina mutri makai Sabdi sain tok si kon sa si sai fresh air sing ngak lai ki ke droge ibe bi dikai le horge as sabai thabuk sim ma ho kadam tap tha le ne ba ibe bi ya lau ki dorge sabai thabuk sim nang ho dum mon man le du kai kai sa sai na ko ba Anthony chaba lari ai na hai ban pa do magi wa mana khashing ma pan nang na du nu pa da sumai le ye adu tu mina ngau ni ni oi Kano hai sih? Kera non tunggu di life science demi jawab dunia. Keram, oh hey, adi hentoi kau ni. Oh ini. Ayam apa ni? Do mau pada lagi deh. Ibe. Nang nama hangi kayak gino. Ayo maga tini. Nah hando. Library dah ayo mak kau dah tengah jenaba. Oh. Adu dah ayo semit undi kan agaknya. Apa kau sarang kan? Tina cembuan dah. Madu ini pada. Lesson nama tak mikir tahu. Kayak lesson tak betul ba? Kayak subjek ki. Keram chapter ki. Keram lesson. Magi si pun si subjek ki. Nah ayo chapter tu ki. Love, natraga nung sibai itu gila sindo ram dana. Misi biau naga dai pun. Eh, ado. Hendi apa mini? Me am nama bu hen kau naga ni. Adu ngai ko. Mabu ni pikoi jalo. Eh, ado di. Kau ram badi. Angang natam ni. Mana. Ado pun nung betul nupi sih ni ne. Hari pun nupi sih maga kerap pulih bagi pau kita balik. Wari ibu sini. Mana? Nupi kau ada kang deh. Ado mana life science dah. Geothermal energy dah. Ngau ler bani. Kau mu. Anthony. Na kau ni lagi dah matematik pang. Ayo ke droge. Ayo maga muka unar kan ya. Wapam kerja sengdong napa pam. Oi, kang na badi kesukai dini. Ting bu tenar badi. Ayo kita introduce oke. Kedo bo. Adu dah mati kelas luar badi. Mayum dek sen kimi ni. Adu desu. Mau na gitu ni. Mana lah kadang lembi tu ngai reu na benda tu wajib. Asain tahu kita ro. Segi time ini sih ya. Mana mapam silap pa. Anya sudah kita tinggal lah. Mabu kinti nak sanggup beran. Oi, namu tenar koko huya dulu nungbo. Ikai tu ini. Baik mai jika ikat di bahap ni mai sih ha. Bahap ki wasi di eksktir bah. Bahap lah, amat kau antu. Aduh, en bahap ni terus ni ko. Ini ni istilah lain semua. Yo ni. Hen. Hen. Nang lah kau pare. Aku isu nang imar lo wari channel mini. Alam singna sing mami ki wari sak no. Tong na sung kro wa wa me. Kai lega. Nang lah kudigai kau wari makas sum thabang amdre. Anyway, Hen. Ayo ngasih dia nama dah meme deh release oke. Kadu mutang yang saya. My baby. My bangsu nang saya kang ni. Mera sao do. High court ke sene advocate do. Anyway, ni kang no. Ay maga hana thena kre. Oh, dah betul dah. Iral thangsan beti ayah zaning deh. Mau sana thono wai bese. Lamdam sigi nupi oi begi khwai dagi phajaba ne sir ne. Mibu thoi usita ba hai bese mau sa dai ka hena pam jada ba. Som so aina tamli university se tambiri bina to kali department oi biram. Mascom ni makoi ni balen mak. Siare se. Noi ni mar tele na ma sei na ba sing do. Hoji khangna ringa thengna loi sengdong no ro ka do. Khangna ba ma tung na ko ni tina bu nuai ba marup soi dina. Adu ne. Alaman singa ina ba wali bi. Kari bo. Hana wainer ka ko na tina bu nuai. Adi aphoina adi khangna rim to wainer bi da sana bi ko do. Ado noi ni khangna we coffee je no offer. No. Mem kisana bu dring am jare. No. Ai khoi gi taw ni gi wafam do ina thoi jada bi na chade ko. Ai mau sa dai hongna nupi oi bi singa maru mapang oi raga loina tina ba se ai ka hena taw jarak ta ba. Waro bi no ko. Ai bu kyam patabi oi na adom na laudana. Adom na ibu tinaning da bano. Ai bu hanjin na ikai pa bi bedi ai ya zaning de. Ai gi wafam sida
ꯁꯣꯝꯅ ꯂꯥꯟꯅ ꯈꯟꯈꯤꯕꯁꯨ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯖꯗꯦ 이쯤 와famdida ꯑꯩꯅ ꯀꯔꯝꯅ ꯂꯥꯟꯅ ꯈꯟꯒꯅꯤ ꯑꯗꯣꯝ ꯆꯠꯅꯕꯤ ꯌꯥꯝꯅ ꯈꯪꯕ ꯅꯨꯄꯥ ꯑꯃꯒꯨꯝꯅꯁꯨ ꯋꯥ ꯉꯥꯡꯕꯤꯔꯤ ꯅꯨꯄꯤ ꯑꯃꯅ ꯄꯨꯛꯅꯤꯡꯅ ꯂꯦꯞꯂꯒ ꯍꯧꯗꯣꯔꯛꯄ ꯋꯥꯐꯝꯗ ꯑꯗꯣꯝꯅ ꯌꯥꯗꯕ ꯍꯥꯏꯕꯁꯤ ꯑꯗꯣꯝꯒꯤ ꯀꯔꯝꯕ ꯆꯠꯅꯕꯤꯅ ꯆꯨꯝꯃꯤ ꯍꯥꯏꯕꯤꯒꯗꯒꯦ ꯑꯩ ꯀꯅꯥꯒꯁꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯒ ꯃꯔꯩ ꯌꯦꯟꯅꯖꯕ ꯄꯥꯝꯖꯗꯦ ꯑꯩ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯏꯊꯟꯗ ꯂꯩꯕ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯋꯥꯔꯧꯕꯤꯅꯨꯀꯣ ꯅꯥꯏꯇꯣꯝꯍꯤꯡꯒꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥ ꯀꯧꯗꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯃꯇꯝꯁꯤꯗꯗꯤ ꯇꯝꯃꯤꯕ ꯍꯤꯔꯝ ꯁꯕꯖꯦꯛꯇꯨꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯪꯕ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯌꯥꯔꯦ ꯅꯣꯏꯅꯤ ꯋꯥꯔꯤꯁꯤ ꯊꯥꯎꯋꯥꯡꯈ꯭ꯔꯦ ꯕꯥꯏꯕꯜ ꯒꯤꯇꯥ ꯀꯣꯔꯥꯟꯅ ꯆꯤꯡꯕ ꯐꯖꯕ ꯀꯣꯠꯇ ꯄꯨꯊꯣꯛꯇꯨ ꯉꯥꯡꯅꯔꯛꯀꯗ ꯃꯥꯜꯂꯦ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯁꯤꯝꯄ꯭ꯂꯤꯐꯥꯏ ꯄꯥꯝꯃꯤ ꯑꯩꯗꯤ ꯃꯔꯩꯒꯤ ꯋꯥꯁꯦ ꯇꯥꯔ ꯀꯣꯏꯗ ꯆꯤꯅꯦ ꯑꯁꯦꯡꯕ ꯀꯥꯟꯗꯤꯁꯦꯟ ꯅꯪ ꯆꯥ ꯊꯛꯇ꯭ꯔꯁꯨ ꯑꯩꯅ ꯉꯝꯒꯦ ꯍꯥꯏꯕ ꯆꯪꯉꯝꯃꯒꯗꯣ ꯇꯜꯂꯦꯁꯦ ꯑꯩ ꯑꯗꯣ ꯑꯦꯟꯊꯣꯅꯤ ꯃꯔꯤ ꯐꯝꯕ ꯆꯟꯗ꯭ꯔꯁꯨ ꯑꯅꯤ ꯐꯝꯃꯝꯗꯤ ꯁꯤꯜꯂꯝꯃꯣꯏ ꯈꯨꯏꯃꯨ ꯑꯦꯟꯊꯣꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯒꯤꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯩ ꯇꯁꯦꯡꯅ ꯍꯦꯟꯒ ꯂꯣꯏꯅꯕ ꯄꯥꯝꯃꯤ alright ꯍꯧꯖꯤꯛꯇꯤ ꯑꯦꯟꯊꯣꯅꯤꯅ ꯍꯦꯟꯕꯨ ꯄꯨꯁꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯅꯣꯏꯅꯤ ꯇꯣꯉꯥꯟꯅ ꯎꯅꯅꯕ ꯑꯣꯏꯅ ꯁꯤꯜꯂꯅꯤ ꯉꯁꯤ ꯎꯅꯕꯗꯒꯤꯗꯤ ꯅꯣꯏꯅꯤ ꯃꯇꯨꯡ ꯑꯗꯨꯝ ꯎꯅꯔꯅꯤ ꯍꯣꯏ ꯏꯁꯣꯔꯅ ꯅꯨꯄꯤ ꯅꯈꯣꯏꯗ ꯅꯨꯄꯥꯅ ꯐꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃ ꯄꯤꯔꯛꯑꯕꯅꯤ ꯍꯣꯏ ꯅꯪꯒꯤ ꯅꯁꯥ ꯁꯛꯇꯤ ꯑꯗꯨ ꯌꯥꯎꯕꯅꯤ ꯑꯩ ꯀꯥꯟꯗ ꯆꯪꯁꯨ ꯊꯦꯡꯀꯤ ꯈꯨꯏꯃꯨ ꯑꯗꯨ ꯈꯨꯏꯃꯨ ꯅꯍꯥꯟ ꯆꯪꯉꯝꯃꯣ ꯍꯣꯏ ꯑꯗꯨ ꯅꯪ ꯀꯨꯏꯗꯤ ꯀꯨꯏꯔꯛꯑꯅꯨꯀꯣ ꯅꯪꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯁꯤꯛꯄ ꯍꯧꯔꯝꯃꯗꯕꯅꯤꯍꯦ ꯈꯨꯏꯃꯨꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯩ ꯌꯥꯅꯤꯡꯉꯤ ꯇꯁꯦꯡꯅ ꯑꯩ ꯍꯦꯟꯒꯨꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯄꯥꯝꯃꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯟꯊꯥ ꯀꯔꯦꯝꯅꯕ ꯃꯇꯧ ꯎꯠꯂꯤꯕꯁꯤ ꯑꯩꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯃꯤꯅ ꯍꯦꯟꯖꯟꯕ ꯌꯥꯗꯕ ꯑꯩꯅ ꯈꯟꯈ꯭ꯔꯕꯗꯤ ꯍꯣꯡꯗꯕ ꯑꯩꯅ ꯉꯝꯗꯕ ꯌꯥꯗꯕ ꯁꯥꯖꯠ ꯑꯃ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤ ꯑꯩ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯏꯊꯤꯔꯣꯏ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯑꯩ ꯁꯛꯊꯤꯕꯤ ꯅꯠꯇꯦ ꯑꯩ ꯏꯕꯤ ꯍꯥꯏꯕꯤꯅꯤ ꯑꯩꯅ ꯂꯦꯞꯄ ꯀꯦꯁꯇ ꯑꯃꯨꯛꯇ ꯃꯥꯏꯊꯤꯔꯛꯇ꯭ꯔꯤ ꯍꯣꯏꯅꯦ ꯑꯩꯁꯦ ꯎꯀꯤꯜ ꯃꯦꯔꯥꯖꯥꯎꯅꯤꯅꯦ ꯃꯦꯔꯥꯖꯥꯎ ꯅꯪꯒꯤ ꯀꯦꯁꯇꯣ ꯃꯊꯪ ꯊꯥꯒꯤ ꯇꯥꯡ 3ꯗ ꯐꯥꯏꯅꯦꯜ ꯍꯤꯌꯥꯔꯤꯡ ꯇꯥꯔꯕꯅꯤ ꯁꯣꯏꯗ꯭ꯔꯦ ꯑꯦꯁ ꯅꯪꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯑꯗꯕꯅꯤꯅꯦ ꯑꯪꯀꯜ ꯃꯥꯅꯦ ꯍꯣ ꯃꯗꯨ ꯉꯥꯏꯔꯁꯤꯀꯣ ꯇꯥꯡ 3ꯗꯣ ꯌꯥꯔꯦ ꯑꯪꯀꯜ ꯆꯪꯒꯦ ꯑꯩ ꯍꯨꯏꯊꯧ ꯂꯥꯕ ꯑꯩ ꯅꯪ ꯉꯥꯏꯔꯤꯃꯤꯅꯦ ꯍꯦ ꯂꯥꯎ ꯆꯧ ꯂꯥꯎ ꯀꯔꯤꯒꯤꯅꯣ ꯑꯪꯀꯜꯅ ꯑꯩꯒꯤ ꯀꯦꯁ ꯄꯥꯏꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯎꯀꯤꯜꯅ ꯀ꯭ꯂꯥꯏꯟꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯁꯦ ꯏꯄꯥꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯉꯝꯗ꯭ꯔꯦꯅꯦ ꯎꯀꯤꯜ ꯅꯍꯥ ꯑꯃ ꯊꯤꯔꯣ ꯑꯗꯨꯒ ꯅꯪ ꯐꯅꯅꯕ ꯇꯥꯟꯅꯔꯣ ꯑꯩꯒꯤ ꯀꯦꯁ ꯑꯪꯀꯜꯅ ꯄꯥꯏꯕꯤꯔꯝꯃꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯥꯏꯔꯣ ꯍꯥꯏꯕꯁꯦ ꯑꯩ ꯃꯤꯡꯆꯠ ꯌꯥꯝꯅ ꯊꯤ ꯑꯩꯒꯤ ꯀꯦꯁ ꯑꯪꯀꯜꯅ ꯄꯥꯏꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯏꯕꯨꯡꯉꯣ ꯑꯩꯗꯤꯅꯦ ꯃꯤꯅ ꯃꯨꯛꯈꯥꯏꯔꯒ ꯊꯕꯛ ꯇꯧꯕ ꯃꯤꯗꯨ ꯅꯠꯇꯦꯀꯣ ꯑꯩꯅ ꯂꯦꯞꯄ ꯀꯦꯁꯇ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯒꯨꯗ ꯑꯗꯨꯕꯨ ꯅꯪꯒꯤ ꯀꯦꯁꯁꯦ ꯑꯩ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯥꯜꯂꯛꯇ꯭ꯔꯦ ꯀꯔꯤꯒꯤ ꯍꯥꯏꯕꯕꯨ ꯀꯣꯔꯠꯇ ꯅꯁꯥ ꯑꯦꯇꯦꯟ ꯇꯧꯒꯗꯕ ꯅꯨꯃꯤꯠꯇ ꯅꯁꯥ ꯂꯥꯛꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯒꯤ ꯃꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯟꯕ ꯁꯦꯟ ꯈꯥꯏꯕꯒꯤ ꯄꯨꯂꯤꯁ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯀ꯭ꯌꯨꯗ ꯍꯦꯛꯇ ꯂꯥꯛꯏ ꯑꯪꯀꯜ ꯑꯩꯒꯤ ꯏꯊꯛꯇ ꯂꯩꯔꯤꯕ ꯄꯦꯟꯗꯤꯡ ꯀꯦꯁ ꯃꯌꯥꯝ ꯑꯃꯗꯤ ꯑꯅꯧꯕ ꯀꯦꯁꯁꯤꯡꯁꯤ ꯀꯛꯊꯠꯅꯅꯕ ꯃꯃꯤꯡ ꯂꯩꯕ ꯑꯪꯀꯜ ꯑꯩꯅ ꯂꯦꯛꯆꯔꯤꯕꯅꯤ ꯑꯔꯤꯕ ꯀꯦꯁ ꯑꯃ ꯀꯛꯅꯅꯕ ꯑꯩꯅ ꯍꯣꯠꯅꯔꯤꯉꯩꯗ ꯑꯅꯧꯕ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯀ꯭ꯌꯨꯗ ꯂꯥꯛꯑꯒꯗꯕꯨ ꯀꯔꯝꯕ ꯎꯀꯤꯜꯅ ꯅꯪꯕꯨ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯅꯔꯥ ꯂꯩꯇꯦꯅ ꯍꯥꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯖꯦꯜꯗ ꯂꯩꯔꯦ ꯑꯗꯨ ꯃꯉꯥꯏ ꯃꯄꯥꯟꯗ ꯃꯤ ꯊꯥꯗꯣꯛꯑꯦꯔꯒ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯁꯦꯟ ꯈꯥꯏ ꯕꯣꯝ ꯂꯪꯁꯤꯜꯂꯤ ꯁꯤꯗꯕꯨ ꯀꯅꯥꯅ ꯈꯥꯡꯕ ꯉꯝꯒꯗꯧꯔꯤꯅꯣ ꯅꯈꯣꯏꯕꯨ ꯀꯟꯅꯅꯕ ꯑꯩꯅ ꯍꯣꯠꯅꯕꯗ ꯄꯥꯔꯤꯕ ꯑꯥꯏꯟꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯤ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯗ꯭ꯔꯦꯅꯦ ꯖꯃꯤꯟꯗ ꯊꯥꯗꯣꯛꯑꯦ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯏ ꯀꯔꯝꯕ ꯑꯥꯏꯟꯒꯤ ꯊꯣꯡꯗꯨꯅꯣꯅꯦ ꯅꯪꯕꯨ ꯅꯔꯥ ꯂꯩꯇꯦꯅ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯁꯤꯕꯣ ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ ꯑꯪꯀꯜꯁꯦ ꯑꯍꯜ ꯑꯣꯏꯔꯦ ꯎꯀꯤꯜ ꯅꯍꯥ ꯑꯃ ꯊꯤꯔꯣꯀꯣ ꯑꯪꯀꯜ ꯅꯪꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯩ ꯑꯅꯧꯕ ꯎꯀꯤꯜ ꯊꯤꯔꯣꯏ ꯑꯩ ꯍꯨꯏꯊꯧ ꯂꯥꯕꯅꯦ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯃꯤꯡꯗ ꯇꯥꯕꯗ ꯑꯉꯥꯡ ꯐꯥꯎꯕ ꯀꯞꯄ ꯇꯧꯅꯔꯤꯕꯅꯦ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯀꯅꯨ ꯎꯀꯤꯜ ꯃꯦꯔꯥꯖꯥꯎꯗꯤ ꯃꯤꯅ ꯁꯤꯡꯅꯔꯒꯅ ꯏꯟꯁꯤꯜꯂꯒ ꯆꯠꯄ ꯃꯤ ꯅꯠꯇꯦꯀꯣ
अंकल हाई सिनदी अखोई से करिब हिना ममता कैसु की दिसिरा इबुंगो मीबु केहन खांगन बाहाय बसे आइन गे थोंग दा दंदी फंगनिंगाय ओय ओ अदुदे आइन गे वाफम दो लाक्रिङै दा अइना कपथोदे कपथोरो तंगो तंग इबुंगो नंग खुलाय दो हापचलो मासे आइगे युमनी हापचलो कल आइगे पुनसिबु कंजननबा आइ मी हाटबद कैसु सिंगदे अइना नंगो आइगे मीने हाइदो कखदा थमगदमक लमदमसि मियामनि काय खुनै नंग खंगदे अई नंग केस तो लेपोयना हाइबा मक आई हाइदे अदो ngsai हाइदे कलबे खंगना दबा मटौ लाबदे हुइ थौ लाबा कयाम साथु हेदे खंगनी अइने खंगन बाइबसि मीदे हिंग खंगदबने अरे अइ चलगे अंकल के अपाम पैसा दे ngone लोबो यानी अदुगा अइ गोइबा आइ बो तेंग लापु मतमदा न थ्वाइ खुबा का हाप होना जबा रुमस न पुनसि दो आरि मद मांग नत्रा योमस सो उफुल लोइ पाइगनी येउनिसे मोआबु कंडीना बाइनो होनरिबा एंगोंदबो नोंगोइ मतोन ओंजलै मसी एंगोंद सिंगनबरा इबो आइनो साउनिंगक्तना मगक्षमसे थौरी थुरगा मसे हालनगने से मसे मसी मिएसिदि अबुंग चालै रे ngamaroy liba suda ukil loy ngamaroy bema do sharapudi paisa karai dana ma yum hongasi ai lamdam ma su lening dre he ꯑꯩꯗꯤ ꯂꯝꯗꯝꯁꯦ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ to tamuranu darika gamta manipurda mapan gi university afaba khalo maduda ipa ning chanbirage ai manipurda lening dre ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯂꯒ ꯆꯠꯂꯣ ꯄꯥꯕꯨꯡ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ sino mukadom dagi ining thagi lilano bom no mai mara asida ꯑꯁꯦꯡꯕꯅꯦ ꯄꯥꯕꯨꯡ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯦꯕ ai madon hoina harong gi wari ni nakho yana yana ngamna badum hono ikai khangda tongnu ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦ ꯏꯃꯥꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ ꯋꯥꯐꯝꯁꯦ ꯄꯥꯕꯨꯡꯒ ꯈꯟꯅꯅꯕ ꯍꯥꯏꯗꯅ ꯍꯧꯗꯣꯔꯛꯏꯕ right chumi isana haiba nakoi nupi masengi oiba wa tanagadaba matamda namadu de leitre adunadi leishabi mapung pharabi isa nupi gi damakta aina honagadabsi mapa ma oina as well as mama ma oina ni punchi gi khongthang je neom chumna thang haudrabadi punchi maithi ena hainarim adude hairo ipa ma chadu kamdau no ꯄꯥꯕꯨꯡ ꯅꯨꯄꯥꯗꯨꯔꯥ ꯑꯐꯕ ꯁꯥꯇ꯭ꯔꯅꯤ MSc ꯂꯦꯕ ꯁꯥꯏꯟꯁꯇꯤ ꯃꯁꯛꯁꯨ ꯐꯖꯩ ꯏꯪ ꯇꯞꯄꯤ ꯑꯗꯨ ꯄꯥꯕꯨꯡ ꯃꯃꯥ ꯃꯄꯥꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒꯅꯦ ꯄꯥꯕꯨꯡ ꯑꯩꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯄ ꯃꯇꯝꯗꯅꯦ ꯃꯥ ꯊꯑꯣꯏꯅ ꯇꯥꯁꯟꯅꯗꯦ ꯍꯤꯔꯝ ꯑꯃꯗ ꯄꯨꯊꯣꯛꯄ ꯍꯦꯛꯇ ꯍꯣꯠꯅꯕ oh adunadi nipaduna nangbu pamde nuside natraga magi atopa nusinajebi nupi ama lay ꯄꯥꯕꯨꯡ ꯃꯥ ꯅꯨꯄꯤ ꯀꯣꯏꯗꯦ ꯃꯤ ꯑꯩꯅ ꯎꯅꯁꯤ ꯋꯥꯔꯤ ꯁꯥꯁꯦꯕꯗ ꯃꯥꯅ ꯌꯥꯔꯤꯕ ꯑꯗꯨꯅꯗꯤ ꯃꯥ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏꯕ ꯑꯩ ꯄꯨꯔꯥ ꯀꯟꯐꯥꯔꯝ ꯇꯧꯔꯕꯅꯦ hausi nang pami si karina ꯑꯩ ꯅꯨꯄꯥꯗꯨꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ado nangi parikha dang loire rega na hina sing tambu dang loire rega pangthokuna phatro ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕꯗꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕꯒ ꯑꯃꯇ ꯆꯪꯗ꯭ꯔꯦ MU ꯆꯠꯂꯕꯁꯨꯅꯦ ꯃꯥ ꯎꯗꯕꯗ ꯑꯩ ꯂꯩꯕ ꯉꯝꯗꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯁꯤꯅꯤ nuksi lainani nare isa arubu lainana nare ꯄꯥꯕꯨꯡ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯄꯥꯕꯨꯡ ꯅꯣꯡꯄꯥ ꯑꯝꯇ ꯄꯨꯊꯣꯛꯄꯤꯌꯣꯕ isa nupina na sayo pung paraputagi pakhang mo urubudagi pame nungsire adu nabani gi nuksi usandu sana de ayu ta badu da ipa yam nungaite ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯑꯐꯕ ꯎꯀꯤꯜꯅꯦꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯅꯦꯛꯄ ꯂꯥꯛꯅꯔꯤ ꯀꯦꯁꯁꯤꯕꯨ ꯀꯅꯥꯗ ꯃꯣꯏ ꯑꯦꯐꯤꯗꯦꯕꯤꯠ ꯇꯧ ꯍꯥꯏꯅꯣ adu ibe ma nangi wafam do lo de di leiti ne kamai tongni charge madi tawbi ꯆꯥꯔꯖ ꯍꯥꯏꯕꯗꯤ charge of cohabitation physically natraga morally nipa duga mari leinaru re haibagi charge madi tawbi ꯍꯥꯏꯕꯗꯤ haibadi nupa duga nupi duga public place ta phaminaba chamin thaminaba wari wata shaminaba matamda nupi adana shaugna man masana lilibu purika ga do shegai jaraba masang hoidat jaraba nipa adana pakhatna khamakani adubu mado au minadi lan khangan ai koi lamdam asidi nupi bu awang pa thak thambal lamdam ni na
Yes, right. Good suggestion. Thank you, Father. ยุ่งเหรอ Aku babung saya. High Court ki sana over ke ne habedane. Job ek jai. Thank you, Father. ไอ้ไม่ไอ้ทีโอริชิมานะ practical อนทุกเนี่ยว่าทุกตันไอ้ชานุปีกี้มาตัววชิกาไอ้เบมาNang ginusiba na ay bulay tahan di kaya gumba ay kuya ni hingmin na bapangloy da balay na gadi ay shiba sungam gani Ay nupa mo ina. Ay na hay do kiwa ngak pangam selang. Ay nupa mo ina. Ay na hay do kiwa ngak pangam selang la. pauta harau lai adu nang na mi lai te badau na kap tang le mi Ay hoji kari to kodam na ikan bam country. Ay am no war to. Kanu he nang Ay am no war. nang nu pi sel bai pauta ba gi ai so harau de lai nang ngang mi am de kai Ay wa se phana chu mane hai duna su. Kana na su ai bu thaja bi roi taw. Ai sininge ai chi ai sininge. nu pa wa na po ga kari ye khoi ni si bi thak yong na khan do ri ai khoi mi oi bi na wa ga dab si di hing na ba ka ki ni he nang ai pi set pi ni de tinar ko ai gi mar nang ya wa ba khuding ngasi ba bai saru ya dun lai To. nang gi wari sing do ai ngon si nam di Ngarang do. Ay na class loiraga akhoi department ni parpat tholok bani. Ma department mamang de leptun leirame. Mana magi guide da chakra sena hai. Ay na akhoi university ki bus da la age ai mo da hai bani. Ma nungai tab du u du sum tinabu cham cham tinaru bo hai du kau bani na. Hoi hai du na magi guide du tong khale. Ma thoraga chale. kari gani de Kani taw ta. Adu da ki di mana ma ya no boring chui kadai da mo koi tho sena mana hai. Ai su maru bang oina tinabani loina bani na hoi hai du na magi mong ma taw du nungai ta du na chaminare. Mana garden ami manung thaujan aikhoi ni wari watai ama sanare phaminare madudagi taw mana khangongdana nungsinoni wa ka yam hawdore aina mo da haibane isam sam na maru pa oina loina siti na sedana madudagi taw mana madu oina gadi ma hingmai kari kanare haidane taw mana lilai bo phui to pasa madada segari taw aiju magi mo ma taw du ipa pa khatuna khamne taw khamaga ya pode law bune khomne pra mata hamne taw kai nu ne ꯑꯗꯨꯗꯒꯤꯗꯤ ꯒꯥꯔꯗꯦꯟꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯆꯪꯁꯤꯜꯂꯦ ꯃꯥꯅ ꯃꯤꯌꯥꯝꯁꯤꯡꯗꯨꯗ ꯍꯥꯏ ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯅꯤ ꯃꯥꯒꯤ ꯃꯅꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯔꯥꯅꯤ ꯀꯥꯏꯗꯣ ꯍꯥꯏꯖꯕ ꯁꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯏꯇꯥꯎ ꯒꯥꯔꯗꯦꯟꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯆꯪꯁꯤꯜꯂꯦ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯏꯇꯥꯎ ꯊꯧꯅꯥ ꯐꯕ ꯃꯧꯅꯥꯁꯤꯡ ꯀꯌꯥ ꯌꯥꯎꯔꯛꯇꯨꯅ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤ ꯃꯐꯝꯗꯨꯃꯛꯇꯗ ꯀꯩꯅꯥ ꯀꯟꯈꯤ ꯏꯇꯥꯎ Ay ningre ay chini ay sininge ay chini kai nu hari nang i wari si di ai mo da thok bor su ai wari su ko ngaw ni da na ti nu pi du sono chu jalo du mo Tao khangdi yam loksing leibdi man adu re kana nang won da nam du lesina ba ma gi thorang oi jan Ay khangdi ay hen hausi nu pi du mayum tin to kar barte Moi babung na luhong ba yeng ne adu thilu oye kai nu ne hari si adu nu ya hal ma di kai hari ba du di Akhoi khuna tun goi chakhi luhong bai wa let na ne to ai yong chi kari to du ai khanbam khangre adu di hen nang luhong ba ta ba ni ne Tao nang thau do si yam ta na thok pa yam serious ba thau do nang gi thau do si ni nu pi na nu pa da nam du lesina Tao ai ma ga leimi na ba ngamoi ne Nang su khangi na tro
ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯅꯥ ꯂꯩꯒꯦꯗꯣ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯂꯥꯡꯂꯦꯟꯒꯤ ꯃꯐꯝꯗ ꯋꯥ ꯉꯥꯛꯇꯅ ꯍꯤꯡꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯏꯇꯥꯎ ꯑꯩ ꯁꯤꯈꯤꯅꯤ ꯍꯥꯏꯁꯤꯅꯤ ꯔꯤꯂꯦꯛꯁ ꯍꯦ ꯅꯨꯄꯤꯗꯨ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯀꯩꯅꯥ ꯀꯜꯂꯦ ꯍꯥꯏꯕ ꯑꯃ ꯊꯣꯛꯑꯦ ꯅꯉꯣꯟꯗ ꯆꯦꯜꯂꯦ ꯍꯥꯏꯕ ꯑꯃ ꯊꯣꯛꯑꯦ ꯃꯧ ꯑꯣꯏꯒꯗꯕ ꯃꯥ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯍꯜ ꯂꯃꯟꯅ ꯋꯥ ꯈꯟꯅꯔꯦ ꯍꯥꯏꯔꯦ ꯅꯪꯒꯤ ꯋꯥꯁꯤ ꯌꯥꯝ ꯂꯨꯔꯤꯅꯦ ꯑꯗꯨ ꯑꯣꯏꯒꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯕꯨ ꯀꯧꯊꯣꯛꯑꯒ ꯃꯥ ꯍꯥꯟꯅ ꯆꯦꯟꯖꯜꯂꯒꯦ ꯏꯇꯥꯎ ꯂꯥꯡꯂꯦꯟꯒꯤ ꯍꯣꯞ ꯃꯌꯥꯝꯁꯤꯡꯗꯨꯗ ꯑꯩꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯥ ꯌꯥꯔꯣꯏꯅꯦ ꯑꯩ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯂꯥꯡꯂꯦꯟꯅ ꯍꯤꯡꯉꯤꯁꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤ ꯅꯪ ꯅꯔꯥꯏꯕꯛꯀꯤꯅꯤ ꯈꯔ ꯅꯪ ꯂꯧꯕ ꯇꯥꯕꯅꯤ ꯏꯇꯥꯎ ꯑꯩ ꯀꯔꯤ ꯇꯧꯗ꯭ꯔꯣ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛ ꯑꯝꯇꯪ ꯀꯞꯊꯣꯛꯑꯣ ꯑꯗꯨꯁꯨ ꯃꯧ ꯑꯅꯧꯕ ꯑꯣꯏꯗꯣꯏꯁꯤꯒꯤ ꯃꯃꯥꯡꯗ ꯃꯇꯝꯗꯨ ꯅꯉꯣꯟꯗ ꯋꯥ ꯍꯪꯉꯛꯀꯅꯤ ꯅꯪ ꯁꯤꯟꯗꯥ ꯂꯤꯊꯣꯛꯑꯣ ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯄꯨꯟꯁꯤ ꯑꯣꯏꯅ ꯂꯥꯛꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯄ꯭ꯔꯥ ꯏꯇꯥꯎ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯛꯀꯅꯨ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯆꯪꯅ ꯀꯩꯅꯥ ꯀꯅꯦ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯅꯪ ꯅꯆꯤꯟꯗꯒꯤ ꯋꯥ ꯈꯔ ꯐꯣꯡꯗꯣꯛꯑꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯅꯥꯟꯊꯣꯛꯑ ꯆꯠꯂꯛꯄ ꯑꯣꯏꯗꯤ ꯐꯩꯅꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯃꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯟꯕꯤꯕꯅꯤꯅꯦ ꯍꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯟꯕꯤꯕ ꯑꯣꯏꯅ ꯅꯨꯄꯤꯁꯤ ꯂꯧꯕ ꯇꯥꯔꯦ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯇꯥꯕꯅꯤꯅꯦ ꯑꯁ ꯅꯪꯒꯤ ꯋꯥꯁꯦ ꯑꯩ ꯑꯣꯏꯅ ꯀꯣꯛ ꯉꯥꯎꯁꯜꯂꯛꯑꯦꯗ ꯑꯩ ꯑꯣꯏꯅ ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯁꯦꯠꯂ ꯆꯠꯇꯧꯔꯕ ꯀꯩꯝ ꯇꯧꯔꯛꯑꯦ ꯐꯔꯦꯁꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯒꯅꯦ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔ ꯈꯟꯅꯁꯤ ꯑꯩ ꯀꯣꯛ ꯀꯔꯤꯝ ꯊꯣꯛꯇ꯭ꯔꯦ ꯇꯣꯝꯕ ꯇꯥꯕ꯭ꯔꯥ ꯇꯥꯏꯌꯦ ꯚꯥꯏ ꯆꯥꯅꯤꯒꯤꯗ ꯄꯣꯔꯛꯑꯣ ꯍꯣꯏ ꯚꯥꯏ ꯅꯪ ꯂꯣꯏ ꯄꯣꯔꯛꯑꯣ ꯍꯣꯏ ꯀꯗꯥꯏꯗ ꯄꯨꯜꯂꯤꯅꯣ ꯅꯪ ꯑꯗꯨꯏ ꯅꯨꯄꯤꯗꯨꯕꯨ ꯅꯪ ꯏꯇꯥꯎ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯂꯣꯏꯅꯕꯅꯤ ꯇꯤꯟꯅꯕꯅꯤ ꯍꯥꯏꯔꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯣ ꯄ꯭ꯂꯤꯖ ꯁꯦꯔꯤꯌꯁ ꯏꯃꯨꯟ ꯑꯝꯇ ꯈꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯀꯗꯥꯏꯗꯅꯣ ꯀꯩꯅꯥ ꯀꯛꯀꯟꯕꯤꯁꯤꯡꯗꯨꯅ ꯅꯪꯅ ꯀꯔꯣꯝꯗ ꯑꯃꯨꯛ ꯊꯦꯡꯅꯔꯨꯏꯅꯣꯗ ꯅꯪꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯑꯩ ꯅꯉꯣꯟꯗ ꯁꯤꯌꯔ ꯇꯧꯕꯅꯤ ꯑꯗꯨ ꯅꯪ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯅꯪꯁꯨ ꯑꯩ ꯍꯥꯏꯔꯣꯗꯅ ꯀꯣꯛ ꯀꯔꯤꯝ ꯊꯣꯛꯇꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯑꯩ ꯈꯟꯐꯝ ꯈꯪꯗꯅ ꯅꯉꯣꯟꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯣꯛ ꯊꯣꯛꯇꯦ 다다 자 파이팅 잘해 어이 ꯑꯩ ꯆꯥ ꯊꯣꯛꯑꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯆꯥꯅꯤ ꯄꯨꯔꯣ ꯍꯥꯏꯔꯤꯕ ꯑꯩ ꯂꯣꯡꯅ ꯄꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯣꯝ ꯍꯥꯏꯕꯅꯤ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯅꯪꯇꯕꯨ ꯑꯩꯒꯤ ꯑꯣꯏꯖꯅꯤꯡꯂꯨꯕ ꯂꯪꯖꯈꯤꯕ ꯏꯔꯥꯡ ꯉꯥꯛꯄꯤꯔꯣꯏ ꯍꯥꯏꯔꯣ ꯑꯩꯁ ꯌꯥꯝ ꯑꯣꯏꯅꯩꯌꯦ ꯑꯗꯣ ꯅꯍꯥꯟ ꯃꯈꯩ ꯇꯣꯝꯕꯗ ꯍꯥꯏꯔꯝꯂꯕꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯒꯗꯕꯅꯤ ꯅꯠꯇ꯭ꯔꯅꯤ ꯇꯥꯗ ꯆꯨꯝꯃꯤ ꯇꯥꯗ ꯇꯥꯗꯒꯤ ꯃꯔꯨꯞꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯏ ꯏꯀꯥꯏꯅ ꯃꯔꯣꯝ ꯑꯃ ꯊꯤꯒꯠꯂꯤꯕ ꯌꯥꯅꯤꯗ ꯑꯗꯣ ꯅꯪꯅ ꯁꯨꯃꯥꯏ ꯁꯨꯝ ꯁꯥꯎꯕꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯣꯛꯄꯤꯒꯅꯣꯕ ꯃꯁꯤ ꯅꯨꯄꯤꯁꯤ ꯁꯥꯎꯕ ꯌꯥꯝ ꯄꯥꯝꯖꯥꯠꯅꯤꯅꯦ ꯅꯪꯅ ꯁꯨꯃꯥꯏ ꯁꯨꯝ ꯁꯥꯎꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯅꯦ ꯌꯥꯝꯅ ꯄꯦꯟꯖꯩꯌꯦꯕ ꯑꯁ ꯃꯥꯗꯤ ꯐꯨꯔꯗꯤ ꯍꯔꯥꯎꯗꯣꯔꯤ ꯑꯁꯤ ꯑꯗꯣ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ ꯁꯤ ꯆꯥ ꯊꯛꯇꯣꯛꯑꯣ ꯑꯩ ꯊꯣꯛꯏ ꯆꯣ ꯁꯤ ꯆꯥ ꯊꯛꯇꯣꯛꯑꯣ ꯑꯩ ꯊꯣꯛꯏ ꯆꯣ ꯁꯤ ꯆꯥ ꯊꯛꯇꯣꯛꯑꯣ ꯍꯥꯎꯏꯅꯦ ꯊꯛꯆꯜꯂꯨꯅꯦ 다다 ngaite leibiramuko ꯑꯩꯅ ꯅꯨꯄꯤ ꯂꯤꯁꯤꯡꯃꯨꯛ ꯀꯣꯏꯔꯕ ꯑꯁꯨꯃꯥꯏꯅ ꯐꯖꯕ ꯑꯃ ꯌꯥꯎꯗꯦꯅꯦ ꯍꯦꯟꯅ ꯁꯤꯗꯤ ꯅꯪ ꯅꯣꯡꯃ ꯁꯥꯎꯕ ꯐꯔꯛꯑꯅꯤꯍꯦ ꯍꯟꯗꯛꯇꯅ ꯆꯥꯛꯈꯨꯝꯗ ꯍꯦꯟꯖꯥꯡ ꯇꯣꯏꯅ ꯁꯦꯝꯗꯣꯔꯤꯍꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃꯗ ꯑꯩꯅ ꯁꯤꯔ ꯐꯥꯎꯕꯗ ꯇꯧꯔꯣꯏ ꯑꯩ ꯃꯥꯡꯕꯒꯤ ꯃꯥꯡꯕ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯂꯩꯈꯥ ꯇꯥꯕꯒꯤ ꯇꯥꯕ ꯇꯥꯖꯈ꯭ꯔꯁꯅꯨ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕ ꯅꯠꯇꯦ ꯃꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯈꯪꯗꯦ ꯅꯪ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ ꯐꯔꯦꯁꯦ ꯅꯣꯏ ꯌꯨꯝꯁꯤꯗꯅꯦ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗꯣꯔꯤ ꯀꯥꯏꯗꯅꯣ ꯆꯠꯂ ꯁꯥꯟꯅꯕꯁꯦ ꯑꯗꯨꯅ ꯐꯅꯤ ꯂꯥꯛ ꯏꯃꯨꯡꯗ ꯆꯪꯉ ꯂꯥꯛ ꯑꯩ ꯗ꯭ꯔꯦꯁ ꯍꯣꯡꯉꯦ ꯃꯣꯏ ꯏꯃꯨꯡꯒꯤ ꯂꯤꯂꯥꯁꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯗꯣꯔꯤ ꯃꯣꯏ ꯏꯃꯨꯡꯁꯤ ꯀꯔꯤ ꯊꯣꯛꯒꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯩꯁꯨ ꯂꯤꯂꯥ ꯌꯥꯎꯅ ꯄꯨꯟꯅ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯇꯥꯅ ꯃꯁꯤ ꯂꯩꯇꯦꯡꯅ ꯊꯜꯂꯕ ꯌꯨꯝꯁꯤ ꯃꯁꯤ ꯕꯣꯝ ꯑꯃ ꯂꯪꯖ ꯊꯨꯒꯥꯏꯅꯤꯁꯤ ꯃꯁꯦ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯃꯁꯤ ꯇꯥꯅ ꯇꯥꯁꯤꯟꯅ ꯊꯤꯜꯂꯤ ꯑꯩꯁꯦ ꯑꯣꯐꯤꯁ ꯆꯠꯅꯕ ꯃꯔꯝ ꯇꯥꯖꯧꯗ꯭ꯔꯦ ꯑꯝꯇ ꯂꯩꯁꯤꯟ ꯀꯔꯤ
kana kari thabakki ꯑꯩꯒꯤ ꯃꯤꯡ ꯍꯨꯏꯊꯧ ꯂꯥꯕ ꯁꯣꯝꯅ ꯌꯨꯝꯁꯤꯒꯤ ꯀꯅꯥ ai yum sigi miyoini ai gi mingen thoni kauje imaga pabunga sum mapanda isangi manakta chatkri kari haina bikiba ꯑꯦꯟꯇꯣꯅꯤꯅ ꯑꯩꯅ ꯂꯥꯛꯏꯁꯤ ꯃꯔꯝꯁꯤ ꯀꯔꯤꯝꯇ ꯈꯪꯕꯤꯗꯕ꯭ꯔꯥ hekta takbiu kedo ꯂꯨꯄꯥ ꯂꯥꯛ ꯇꯔꯥ ꯏꯃꯨꯡꯁꯤꯗꯒꯤ ꯂꯧꯒꯅꯤ ꯁꯤ ꯊꯝꯃꯝꯕꯗꯣ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯋꯥꯕꯨ ꯊꯧꯑꯣꯏꯗꯅ ꯀꯔꯤꯁꯨ ꯈꯪꯅꯗꯕꯩ ꯋꯥꯔꯥ ꯑꯩꯈꯣꯏ ꯋꯥꯕꯨ ꯊꯧꯑꯣꯏꯗꯕ ꯍꯥꯏꯕꯁꯤ ꯑꯁꯤ ꯑꯅꯥ ꯅꯪꯕ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤ ꯇꯣꯏꯕ ꯈꯪꯉꯤꯀꯣ yam luri bo apamni pabungna lupa lak taragi sinbam mama tak pirambadi sumga Mane. ai su sarkar gi thabak changbusi chai phasudri ML ore bo matung da phana koina ngauchna duna leraga thabak si phungja ai koi pabungna gi thabak si gi wanom bada atu bada lupa lak ni phuma pi kya kana da pi bano idi ai su khang adu da ina hairi bana thabak sai gi merit performance da khan mani masi masi da koi mungda matha sakra ba thodo ma khang thabak tawre torop chare hai du mai mi gi lupa lak khar gi mathoi ai ni puri aduga mana hujik si ai mung si sau phajna sulang nari ai budi ai imaga pabunga nai si yum pa lo luhong no si adu da ina hairi bana mi gi mara lupa ma fawo to le makai ai yum pan kiroi long kiroi mi ꯌꯥꯔꯦ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯤꯁꯇꯔ ꯑꯦꯟꯇꯣꯅꯤ ai gi wa ta dana di ai ni karam na wa sa ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ ai mungi maram da kai sukang dana lupa lak tara hek piu ai bide lupa lak tara sai na na da pi bangam sen bam la maduna na ke dong na gari bano ꯍꯥꯏꯒꯦ ꯇꯥꯎ na na ingondagi lauge hari bisna karam mo sendoi ka gari bra sei kya gino ꯁꯦꯟꯗꯣꯏ ꯍꯣꯏ ꯍꯥꯏꯒꯦ ꯇꯥꯎ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯂꯨꯄꯥ ꯂꯥꯛ ꯇꯔꯥ ꯄꯤꯒꯅꯤ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯅꯤꯡꯇꯝꯕ ꯄꯤꯒꯅꯤ ꯃꯤꯅꯥꯏ ꯅꯩꯊꯥꯡ ꯌꯣꯜꯂꯤꯡ ꯂꯧꯊꯣꯛꯄꯤꯒꯅꯤ ꯈꯪꯉꯕ꯭ꯔꯥ ningtam yoling ai budi kana su papu ne ai ningtam na chaliba chariba hingibu miyo bane ꯑꯩꯈꯣꯏꯅ ꯉꯥꯡꯕꯒꯤ ꯋꯥꯗꯨ ꯅꯪ ꯃꯔꯩ ꯌꯦꯞ ꯌꯥꯕ꯭ꯔꯥ ꯍꯥꯠꯇꯣꯛꯔꯣ ꯍꯥꯠꯇꯣꯛꯔꯣ ꯃꯔꯩ ꯌꯦꯞ ꯌꯥꯕ꯭ꯔꯣ oi ai su miyo bane na nongmai ma tondu buda kasi pa kane adu akai budi bokte ꯃꯔꯝꯗꯤ number 1 ai pa khang ne ai ma shiki bida tadai no wa hu gadaba kana suli ai koi imaga pabung na khar kapla ho buduna wa khalamane ꯃꯤꯁꯇꯔ ꯑꯦꯟꯇꯣꯅꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜ ꯂꯩꯕ ꯊꯕꯛ ꯑꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯅꯈꯣꯏ ꯃꯇꯝꯁꯤꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯆꯧꯕ ꯇꯧꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯋꯥꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯅꯈꯣꯏꯕꯨ ꯁꯣꯏꯅꯥꯏꯔꯨꯕ ꯅꯠꯇ꯭ꯔꯒꯅ ꯅꯊ꯭ꯋꯥꯏꯗ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ adubo hujiki aigi ahenba arema sinpum mo pobo leitri thagi tolo khra phangli bisu migi mathoi hunbane sendoi pubune ai sagi khrasne sinabuda waba moidi kamduk siki ꯌꯥꯔꯦ ꯂꯨꯄꯥ ꯂꯥꯛ 5 ꯃꯊꯪꯒꯤ ꯇꯥꯡ 5ꯗ ꯊꯝꯃꯝꯒꯗꯕꯅꯤ ꯃꯗꯨꯗ ꯁꯦꯝ ꯁꯥꯔꯝꯗ꯭ꯔꯕ ꯂꯨꯄꯥ ꯂꯥꯛ ꯀꯌꯥ ꯆꯪꯅ ꯁꯥꯔꯤꯕ ꯅꯌꯨꯝ ꯂꯨꯄꯥ ꯂꯥꯛ ꯄꯤꯗꯨ ꯂꯩꯕ ꯀꯥꯔ ꯂꯨꯄꯥ ꯂꯥꯛ ꯆꯪꯗꯨꯅ ꯁꯦꯝ ꯁꯥꯖꯤꯕꯅ ꯄꯨꯟꯁꯤ ꯈꯃꯨꯛꯇ ꯃꯥꯡꯒꯅꯤ ꯑꯩꯕꯨ Get to the zone! Get to the zone! Get to the zone! ngaktang sin no mai sin no na lebe ong teleng sin si yari ka dore no police ke una bi maning thung da chen khram mamang thung ta le to ong teleng sin ke dore oi amra sangam ra ai ngon da kila ma chen khre kre nan thu ke da oi kya da me lag tara nang yum ju wang ne lang ne ha si lak tara do hai tam ni kai de wanu da pabung na pension phangdring de sabiri bim sine kara mon mon lai sine side na kari bulai thabak tawri tolop chari du mai mi gi mathoi un badai si dore phibam ni nang nen pharam ni to akhoi pabung nai thabak khan gi bagi lak ya pisin gi budu gi hodik tolo phang ai ngapoten ma thoi khong le jeunga hai nak sud mai dok ro tole bi le sing da te lak thani do sumi ne talla jane tolo ko phang do e du bai moi me de kapsin bi mi go dik lak collection do kamu do amadang thengna ri khan mani adu wai le bak side dem da tamam dre da nangi mauksha gi lai bak thi badok dok sing je au sik sa dum mai ong na ri aseng mani ni bai akhoi ji kadai lum ni la le mi gi ma sing no hona bada adu thau phong re iman bo ina di akhoi ji lai bok phare ni kai do sibo adu bai taw nang di yum palam ni khara di sapram na gani kadai dai no da akhoi ma ge akhoi nu pi ga ngak edana khanab da yum da gam sang dram ne mi nang ko wai si adu thau phong re iman ba gi na akhoi nungai re du ni kadam mami je ate de university da mir ko maru pang sin kam dawri nang di police department le loi khangong oi oi ma thok tau re du ni
ꯑꯩꯈꯣꯏ ꯀꯣꯅꯨꯡꯃꯥꯡꯒꯤ ꯕꯁꯟꯇꯗꯨ ꯀꯣꯂꯦꯖ ꯑꯣꯖꯥ ꯑꯣꯏꯈ꯭ꯔꯦꯗꯅ ꯕꯁꯟꯇꯕꯣ ꯍꯣꯏꯅꯦ ꯑꯩ ꯑꯗꯨꯒꯤ ꯀꯔꯤ ꯅꯨꯄꯤ ꯃꯔꯩ ꯌꯥꯝ ꯌꯥꯎꯏ ꯗꯤꯕꯦꯠ ꯌꯥꯝ ꯃꯃꯤꯡꯗꯨꯕꯨ ꯏꯕꯣ ꯗꯤꯕꯦꯠ ꯌꯥꯝ ꯌꯥꯎꯏꯗꯣ ꯕꯤꯖꯤꯇꯥꯕ꯭ꯔꯣ ꯕꯤꯖꯤꯇꯥ ꯃꯥꯗꯤ LLB ꯇꯝ ꯎꯈꯤꯜ ꯂꯣꯏꯈ꯭ꯔꯦꯗꯅ ꯑꯣ ꯆꯥꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯨꯠ ꯐꯦꯠ ꯇꯧꯕ ꯂꯩꯁꯪꯒꯅ ꯐꯣꯟꯗ ꯂꯩꯁꯪ ꯀꯝꯗꯧꯈ꯭ꯔꯦ ꯃꯥꯅ ꯊꯤꯀꯥ ꯇꯧꯈ꯭ꯔꯦ ꯃꯥꯗꯤ ꯑꯩꯒ ꯌꯥꯝ ꯇꯣꯏ ꯊꯦꯡꯅꯩ ꯌꯥꯝ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯗꯣ ꯃꯌꯥꯝꯗꯒꯤ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯅꯪꯗꯤ ꯍꯧꯖꯤꯛ SD ꯑꯣꯏꯔꯦꯗꯅ ꯑꯁ ꯑꯩ ꯋꯥꯊꯣꯛꯈꯣꯅꯦ ꯀꯔꯤ ꯅꯪ ꯉꯁꯥꯏꯗꯩ ꯍꯦꯟꯊꯣꯏꯕꯒꯤ ꯏꯕꯥꯏꯕꯒꯤ ꯄꯥꯎꯗꯤ ꯇꯝꯗꯦ ꯑꯁ ꯍꯦꯟꯒ ꯋꯥ ꯉꯥꯡꯕ ꯍꯧꯗ꯭ꯔꯦꯗ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯍꯦꯟꯅ ꯃꯃꯥꯡꯉꯩ ꯍꯦꯟꯅꯗ꯭ꯔꯦ ꯅꯪꯕꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ 이베비는 신앙 남들 말이 뭐용덕이 소록 여우래더나 그이노 숨으라네 세영물이 바이 아육다 자기 못다 시오이나 브라 ngau 누가를 내게 그러게 아도 왜 hentoy ba wakhaluk sinay ban pali ibebi shopping binadina 야리 모이 와시 독식에 들어게 해네 이베비도 그야 반대 난 죽함다이네 아도 바이 반대더니 마사디 세이고딩 lep티 어홈라 머리라 수람 판나 농아리니 모이 와시 농아이네 도네 hentoy ban adum ngau lerebadi ibebi gi bunchidi 오 이베비 타이네 게 타비노도 빌로이토 hey kamdore 비어르 마이테이보 산노나 말랑 틱랑나 틸라가 아 누구 뭐 바봉네 신비 이브게는 쿠야 통 두칸람 파미네 kari dukanune 바이 마이 두칸도 가리 마사 마ям 파링 타비 마이 두머럽도 비르 로온도 비르 마둠디 gari masai karba 다 하이타레 adudi sende pajana painamlane 강드레 바이 아코이 람시드 머럽 도르 가리 피바 론 도르 가리 피바 시 아코이 람기 니옴 나이데 미 싱싱몽시다 그대로 칼로게 들어게 adubi ibebi wakhaluk singlebi tabak thorong sinbai ban pi hentoy ban adum ngau dum leb suma thok pangam nam 야 내게 들어게 능보 미웨 독시 능이네 가만히 똑다리바 kai mutangi no aisi 그 교회에게 누피기는 능조 pok tradida ta sengnai gi oigadab si amada pok da bajani ama tekting thengnadi singda su dam Sir, yes sir. Okay sir. Lakshya sir, sir. Yes sir. hey kari paulere Yes begini Sini do. Kuino nadra morom naga ngaktan ena tan wari sana ufang damne. For ba kidan ture. hey pare isu officer kadam 아 동민을 써야 돼. no boy sum thoja Pasal nga na yabang natin ni mingon na main tina sa iba huna bro. Ato ay dasu. Kayo no. Lam bicha pa pang main sa pa huna bro. Gani mau tum sa hindi ka main to gunya. Kara taksan bilir mali. Matam sam sa khala bani. Kara gyan tan rati phagadaw bani. Madam ay lagsa bro madam. Yarani ay dum khasana hay na lagi. Asok pandi yaw bro. Masuk pa niya, bro! Hen! Yes, I am, man. I am. I know how many I will see me in the hair corner. Now do I know see me on it? I was going me out and you were calling little cry. Can't know why you away. I shouted. I shouted. Oh, yeah, then I know she'll put that out of it. Nang ay bumasak kang dabra. Ay, arway matong sayul hama. Lari buhak sige, lari misik na, nang mutar ko mari.
ꯀꯩꯅꯣ ꯅꯪ ꯑꯁꯤ ꯇꯧꯔꯝꯃꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯑꯁꯨꯛ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯅꯣꯡꯃꯗꯁꯨ ꯈꯜꯂꯨꯗꯦꯅꯦ ꯍꯦꯟ Ngasi aino oyo fiamse. Nangbu nushiro. Please, Hen. Nang wa amata ngangano. Lao. Ay nang muna yung pawat tilam lagi. Nang nasyado yung wana sure, lao. Ay nang muna yung ditanggan pawat tilam lagi, lao, Hen. Ay nang mukha am nushige. Ay nang mukha am nushige. Nangi nushiba na. Ibi ay binakokla na ito mamasutay siya lang ko. May kumto na gay! Ay yung rin masiraw na eh! Hen is no more! Hen secret! Hen, please control yourself! Ay yung control no! Umatang kaya nabuhaw na siya sa na buhay mo na bawa na siya no kikikan ba? Masinaw na iwag na liyam na ba na kanigin control no! Ay gilay na imo karis ang yang tawne. Sila sa pagkay sila. Hay. Ay, aduh. Ay, chalo lo batang. Ay, gari je dari traffic jam no. Chalo. Somso yogino. Masa igi meragni. Mayu ngausu. Mana kana sokai toro. Hen. Ma. Ay siyam luna tinasarak pa maruk ni. Ado. Aina di sombo sakang jatre. Ay riming langin. Ay Punjab ki district amada deputy commissioner na lezaban. Oh, sorry madam. Ang wala yung ngapyo. Koimo, noi me hamdai krayele shawade. Ay shalai. Hen, ay jom toke. Hen, ay jom toke ha. Hen, matay chalu ko. Masi, yamna for me. Magi no pidu tu. Ay ko kala rekta mina puni. Magi no pidu no mon lai kimong do ma. Taseng na tamoy shoki ba. Kamain to na hay shibo. Taseng na herbada. Go hebide seng starter. Namna lai chamne me daw. Aigi ma phena ka silap da pokipse. Magi no hongbo no mutu dagi. Aigi ma phena. Magi no hongbo no mutu da no hongre kap khibda themada. Pra ko mai mane. Mela. Aigi ma na ding ba kai pse. Akhoi ta sing na nungai ti me da. Hey, Koimo. Hai. Kedu beore. Hai thune, hai nang ni kadam nge. Hey, ai thabam chalu ne. Oh. Mayam koi sin le ba. Mayam tu nang shio. Ka sto de keno ni. Kedu beore janam changin mi. Akhoi hen do. Hen kedu. Midam si kari mang chang silu ba. Adang ak traffic jam. Anyway, Madam si pasal tu tisu ni. Ai islang ni. Kang no. Ai ming da zakre. Ai gi ming Anthony. Khangna ba phung cham no ai se. Ai son da ki MCS te awune. Hauji hauji mau de yes no ipuzari. Ay shu. Mayam ka thinga dana. Asum na wari ba dai khar saba phangjaba. Ay shu am ngai. Madam, thabisari. Adoi khoi matang saba do mu thinga. Ha, okay, madam. Ngasigi di ay mo yung sara. Check madam. Ai gi oi kedam si. Ta sing na pokti poklam sani. Ai, Koimo. Asure bu de yar. Ai ta sing maru ba mo ni yar. Ai si hen ngerti na yai ne se. Yam phari ne du dia. Magi no PBIB show. Nangai ne sim kibni. Koi ne du de. Ai gi subana ma sin bi dia ge. Ha. Na ho jika ne no hen no da toi ni. Hen no mamang hen na tre. Angau ba chap man re. Nang ge lu pu si gi thabak tu da.
ꯍꯦꯟꯅ ꯁꯤꯟꯅꯒꯦ ꯀꯃꯥꯏ ꯈꯜꯂꯤꯅꯣ? ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯇꯣ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯊꯛꯄ ꯌꯥꯈꯤꯔꯣꯏ ꯉꯥꯎꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯅ ꯈꯥꯝꯂ ꯂꯣꯏꯔꯦ Okay. ꯀꯥꯟꯗꯤ ꯈꯣꯏꯃꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯀꯧꯊꯣꯛꯂꯁꯤ ꯑꯗꯨꯒ ꯊꯕꯛꯁꯤ ꯁꯠ ꯁꯠ ꯌꯥꯡꯁꯤꯜꯍꯧꯗ꯭ꯔꯗꯤ ꯃꯤꯅ ꯁꯣꯏ ꯍꯟꯈ꯭ꯔꯅꯤ Okay. 너희는 막 딕사 미 같으니. Let's see. ꯐꯔꯦ ꯅꯪ ꯑꯩꯒꯤꯗ ꯑꯃꯨꯛꯇ ꯀꯣꯏꯊꯣꯔꯛꯑꯣ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯀꯨꯞꯅ ꯋꯥꯔꯤ ꯁꯥ 아, 너 듀티니. 오 쏘리 쏘리 ꯅꯨꯡꯁꯤꯕꯒꯤ ꯋꯥꯗꯤ ꯗꯃꯥ ꯅꯨꯡꯁꯤꯌꯦ ꯀꯥꯏꯗꯦꯅꯣ ꯑꯩꯒꯤ ꯆꯍꯤꯔꯣ ꯑꯩꯒꯤ ꯆꯍꯤꯁꯤ 28 ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗ꯭ꯔꯤ ꯀꯣꯟꯅ ꯆꯦꯟꯖꯦꯕ ꯑꯩ ꯍꯧꯖꯤꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕ ꯕꯥꯏꯛ ꯑꯃꯒ ꯀꯥꯔ ꯑꯃꯗꯤ ꯂꯩꯇ꯭ꯔꯤꯕ ꯈꯤꯇꯪ ꯂꯥꯞꯅ ꯆꯠꯂꯗꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯠꯅꯤꯡꯉꯤꯗꯅ ꯑꯗ ꯑꯩꯈꯣꯏ ꯃꯥꯅ ꯃꯅꯤꯄꯨꯔꯁꯦ ꯆꯤꯡꯒꯤ ꯂꯝꯅꯤꯅ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯕꯗ ꯆꯤꯡꯗ ꯄꯟꯅꯦ ꯂꯩꯕꯤꯌꯨ ꯌꯥꯗꯦ ꯑꯩꯁꯦ ꯖꯍꯥꯖ ꯑꯝꯇꯁꯨ ꯂꯩꯅꯤꯡꯕꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯑꯗ ꯃꯅꯤꯄꯨꯔꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯀꯃꯥꯏꯅ ꯖꯍꯥꯖ ꯊꯥꯗꯔꯨꯅꯤꯗꯣ ꯑꯁ ꯃꯅꯤꯄꯨꯔꯗ ꯄꯣꯝꯕꯁꯦ ꯌꯥꯝ ꯊꯤ ꯆꯥꯏ ꯌꯥꯝ ꯊꯤ ꯆꯥꯏ ꯑꯩꯔꯣ ꯑꯩ ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯔꯣ ꯑꯩ ꯂꯟꯗꯟꯗ ꯂꯩꯌꯦ ꯍꯌꯦꯡꯗꯒꯤ ꯑꯩ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯄꯥꯏꯗꯣꯏꯅꯦ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯝꯕꯔꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯆꯠꯀꯅꯤ ꯍꯣꯏ ꯍꯣꯏ ꯃꯔꯛ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯁꯤꯀꯣ ꯊꯝꯃꯣꯀꯣ ꯕꯥꯏ ꯕꯥꯏ ꯍꯜꯂꯣ ꯑꯩ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯔꯤꯌꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣꯅ ꯈꯥꯝ ꯂꯩꯔꯕ ꯚꯣꯠ ꯃꯃꯥꯡꯗ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯂꯝꯕꯤ 60ꯃꯨꯛꯇ ꯁꯦꯝꯃꯣ ꯍꯥꯏꯔꯤ ꯑꯁ ꯃꯆꯥꯅꯨꯄꯤꯅ ꯃꯔꯨ ꯑꯃ ꯇꯥꯃꯣ ꯂꯩꯁꯪ ꯑꯦ ꯊꯝꯈ꯭ꯔꯦꯅꯦ ꯇꯥꯡꯉꯝꯗ꯭ꯔ ꯃꯥꯅꯦ ꯑꯁ ꯑꯃꯃꯨꯛ ꯍꯜꯂꯣ ꯑꯩ ꯕꯦꯡꯀꯣꯛꯇ ꯂꯩꯌꯦ ꯑꯩ ꯌꯥꯝ ꯇꯨꯊꯣꯔꯛꯑꯅꯤꯌꯦ ꯍꯣꯏ ꯍꯣꯏ ꯀꯩ ꯂꯩꯔꯣ ꯍꯥꯏꯅꯣ ꯂꯩꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯣ ꯅꯪ ꯅꯍꯥꯟꯃꯨꯛ ꯍꯥꯏꯕꯗꯣ ꯑꯁ ꯅꯪ ꯅꯍꯥꯟꯃꯨꯛ ꯆꯦꯟꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯔꯅꯤ ꯂꯥꯛ 60ꯃꯨꯛ ꯐꯪꯉꯦ ꯕꯤꯜ ꯐꯪꯉꯦ ꯍꯣꯏ ꯍꯣꯏ ꯌꯥꯔꯅꯤ ꯊꯝꯃꯣ ꯊꯝꯃꯣ ꯅꯪ ꯂꯥꯛꯄ ꯌꯥ ꯏꯇꯥꯎ ꯑꯩ ꯀꯧꯕ ꯀꯔꯤꯒꯤꯅꯣ ꯊꯕꯛꯗ ꯆꯧꯁꯤꯂꯣ ꯀꯥꯏ ꯆꯧꯁꯦ ꯍꯥꯏꯅꯣ ꯍꯜꯂꯛꯄꯗ ꯌꯨꯡꯉꯒ ꯍꯜꯂꯛꯁꯦ ꯍꯥꯏꯔꯣ ꯉꯁꯤꯗꯤ ꯀꯥꯏ ꯊꯧꯁꯦ ꯍꯥꯏꯅꯣ ꯏꯇꯥꯎ ꯑꯩ ꯌꯨ ꯊꯛꯅꯤꯡꯗꯦ ꯌꯨ ꯊꯛꯑꯕꯗꯤ ꯁꯤꯅꯤꯡꯕ ꯃꯇꯝꯗ ꯁꯤꯕ ꯌꯥꯔꯣꯏꯗꯣꯔꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯁꯤꯕ ꯄꯥꯝꯃꯦ 시비도 얌 쏘피비 먹느냐 시비가 얌 농아이네 큰기비 와네봐 시비지 능 피크닉 셋보인 칼로르바 와티 와렘 떠는 거능 나싸 홈레르바니 능 이비아이비 칸드르 주나 싸이 칼로 스마라이 버키니가 마마나 마 욕샤니 마빠이 야우드라 마마네 로이 호네 야브라 하이샤 하 우체 고야 동나 능 이비아이비지 능 우린 건동이 칼로르바 바로 들어간 거 능 이비아이비 얌 해내들가 능 피임 티르게 야브라 하 셋셋셋 시다오 너 또라 하이나기들 까리 야우리 얌 셋셋 아이 아두 깐다 밤듯이 마얌 자 너 짜는 저는 와이셔 Kaino, yang ketarisibu, kadai damu chatuino. 아이 타밤래 Tabasibu kaino. Ay kanganda nane. Upudagi ba sagalaw toga. Aki emaw dang auto lay bediaro. Yungaw jangay matamsida. Imungi tabak sudra basu. Nasasinga siya. Yang shinbiga daw 에이 마담 주보다 이거 미호이나 타가노 왕앙노로 시왈로래 Eh, wangan nor siya sib kaino. Hingli ba nang bumiyo na tawad da ba yabrane? 야야 또또 Apaw ri sarakanu. Ay papo na magtara. 낭이네 나 토도 하나도 떡소 강브라 낭나 이거는 왕앙바 야비 까리 라이라게 봐 Hey, ay girai lay siya. 너희 벌써 ngang 봐 너희 두마이 ngang 너 아이 마탕 락바 이 까이 니거 시다오 마실루 비지 마세 통함다 강담네 마세 Eh, motomra kang dapat kaino, ha? Motomra kang dapat kaino. Irai kini, ay na tawjaro begini haidra ay kam bagi wani. Nate, nang na taliba sa semira kana sa nabasa sa noba. Tada tong takane yu. Yu taliba makai sa bagi nupi ni ye. Yu ek tatra ba ay sa mai nupi na ti. Masa pa manak tam sa bayadi. Masa nga sisnya. Mara yu ngari na pokki bang tali. 아이 그 미로 씹어 어서 비까지 건드리는 비지게 노네 아이 낭랑시 유문은 남인 칼리아이나 진짜 비지 마세 너희 벌써 ngang 거 너희 두마이 ngang 너 아이 싸니 거 마나보다 로이나 버티는 왜 알아요 Nate, tada tong takay pwede kay ko. Ay wa pampeya. Tada ki mga tapos sa duksage. Pare, tawdo ama di akoy ni lemin dali. Howsik di sa sungom lay dana. Mana ay po sungya mga yan nigrapdi. Naana ay po tato pira pa yadro. Kataway mo sa suyo polo ni bala. 아이 쎄쎄 너희 와리스디 잉글리시 필름 영화 짬 많아 그래 제가 지가 고세 있던 거 있어 뭐 통원 건드는 왕앙 그제 막이 해는 비 Eh, 올래는 또 hay na bita kayo, ha? Hay na bita kayo! Ay bu naginip pinahita na. Nuamata na niya mama sa puto bibra. Hayo. Nuamata na niya mama sa puto bibra. 아이 따이네 또 Ay nakarilag kay.
ꯅꯪꯕꯨꯅ ꯈꯨꯠꯇ ꯑꯃꯒ ꯄꯤꯖꯈꯤꯕ ꯅꯠꯇ꯭ꯔꯥ ꯏꯄꯥꯝꯗꯒꯤ ꯄꯨꯝꯅꯃꯛ ꯍꯣꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯔꯨꯞ ꯇꯧꯕ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯈꯣꯝꯒꯠꯂꯒ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯈꯛ ꯐꯝꯂꯤꯕꯁꯦ ꯅꯣꯡꯃꯇ ꯅꯪ ꯊꯣꯛꯂꯛꯇ ꯌꯦꯡꯁꯤꯟꯂꯤꯕ꯭ꯔꯣ ꯌꯦꯡꯉꯣ ꯌꯦꯡꯗ꯭ꯔꯤꯕ ꯊꯣꯛꯏ ꯊꯣꯛꯇ꯭ꯔꯤꯕ ꯍꯥ ꯑꯗꯨꯅ ꯌꯥꯔꯕ ꯌꯦꯡꯉꯣꯏꯅ ꯌꯦꯡꯗ꯭ꯔꯤ ꯊꯣꯛꯏꯅ ꯊꯣꯛꯇ꯭ꯔꯤꯅꯤ ꯀꯥꯏꯅꯒ ꯍꯣꯏ ꯊꯣꯛꯏ ꯊꯣꯛꯇ꯭ꯔꯤꯅꯤ ꯐꯩꯅꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯍꯥꯟ ꯀꯅꯥꯅ ꯅꯨꯄꯤ ꯑꯃꯅ ꯀꯥꯔꯒ ꯊꯤꯜꯂꯛꯑꯝꯃꯤ ꯍꯥꯏꯗꯅ ꯌꯨꯒ ꯊꯛꯇꯗꯅ ꯑꯐꯕ ꯅꯨꯄꯥꯒ ꯁꯥꯔꯗꯅ ꯍꯥꯏꯌꯣ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯃꯗꯨꯒꯤ ꯋꯥꯗꯣ ꯅꯪ ꯈꯪꯉꯣꯏ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯑꯩꯅ ꯌꯨ ꯊꯛꯀꯅꯣ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯅꯪꯅ ꯌꯨ ꯊꯛꯇꯤꯁꯤꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯒꯤꯔꯕ ꯍꯥꯏꯌꯣ ꯅꯪꯅ ꯌꯨ ꯊꯛꯇꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪꯁꯨ ꯌꯨꯗꯣ ꯈꯔ ꯊꯛꯀꯦ ꯍꯥꯏꯗꯦ ꯅꯪꯁꯨ ꯇꯥꯎ ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯃꯥ ꯃꯊꯪ ꯅꯪ ꯂꯩꯍꯧꯁꯨ ꯂꯥꯎ ꯑꯩꯅ ꯃꯁꯤ ꯂꯥꯜꯂꯕꯗꯤ ꯅꯪ ꯄꯪꯂꯥꯡ ꯂꯥꯡ ꯅꯪ ꯅꯪꯅ ꯑꯉꯥꯎ ꯐꯩ ꯊꯕꯛꯀꯗꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩꯅ ꯗꯨꯀꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯤ ꯅꯪ ꯀꯔꯤꯒꯤꯅꯣ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯅꯨꯄꯥꯅꯤ ꯀꯔꯤꯝꯇ ꯁꯨꯗ꯭ꯔꯕꯁꯨ ꯃꯤ ꯑꯃꯃꯗ ꯂꯦꯞꯄꯤꯗꯨꯅ ꯂꯩꯕ ꯐꯥꯎꯗꯤ ꯌꯥꯏꯗꯅ ꯑꯣ ꯑꯩ ꯁꯤꯔꯦ ꯈꯜꯂꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯂꯩꯇꯦꯅ ꯈꯜꯂꯣ ꯋꯥ ꯂꯣꯏꯕ ꯅꯠꯇ꯭ꯔꯥ ꯅꯨꯄꯥꯅꯦ ꯑꯗ ꯁꯛꯇꯥꯅꯕꯨ ꯍꯦꯛ ꯍꯦꯛ ꯑꯩꯁꯨ ꯏꯕꯦ ꯍꯥꯏꯕꯤꯅꯤꯗꯅ ꯌꯨꯒ ꯊꯛꯇꯗꯅ ꯑꯐꯕ ꯅꯨꯄꯥꯒ ꯁꯥꯔꯒ ꯁꯦꯝꯃ ꯌꯥꯝ ꯁꯥꯎꯅ ꯂꯩꯃꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯕꯤ ꯅꯣꯏ ꯅꯥꯇꯩ ꯈꯔ ꯂꯥꯎꯅꯔꯝꯃꯅꯤ ꯆꯪꯉꯛꯑꯣ ꯐꯝꯃꯨ ꯂꯥꯎ ꯑꯗꯣ ꯏꯆꯦꯃ ꯑꯩ ꯒꯥꯔꯤꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯍꯣꯏ ꯕꯦꯝꯃ ꯕ꯭ꯂꯣꯀꯦꯖꯁꯤꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯅꯦ ꯂꯝꯕꯤꯗ ꯂꯩꯔꯦꯅ ꯍꯥꯏꯕꯅꯤ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯦ ꯄꯦꯜꯂꯕꯅꯤ ꯕꯟ ꯕ꯭ꯂꯣꯀꯦꯠꯀꯤ ꯋꯥꯁꯤꯗꯤ ꯌꯥꯎꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅꯤ ꯑꯗꯨꯕꯨ ꯕꯟ ꯕ꯭ꯂꯣꯀꯦꯠꯁꯤꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯑꯩꯕꯨ ꯒꯥꯔꯤ ꯃꯆꯥꯒ ꯑꯃꯠꯇ ꯇꯣꯡꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯤ ꯌꯥꯏꯕꯤꯌꯥ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯃꯥ ꯌꯧꯖꯔꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯍꯦꯔꯣꯗꯣ ꯗꯨꯕꯥꯏꯗꯩ ꯊꯣꯛꯂꯛꯑꯅꯤ ꯃꯥ ꯊꯣꯛꯂꯛꯑꯗꯤ ꯎꯟꯅꯁꯦ ꯍꯥꯏꯔꯛꯂꯅꯤ ꯑꯦ ꯗꯨꯕꯥꯏꯗꯗꯤ ꯃꯥꯗꯤ ꯀꯩꯗꯧꯔꯤꯕ ꯀꯣꯏꯔꯤꯅꯦ ꯃꯥꯗꯤꯅꯦ ꯀꯣꯏꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯀꯣꯏꯕ ꯆꯠꯁꯦꯒ ꯍꯥꯏꯔꯤ ꯄꯣꯠꯅꯤ ꯑꯉꯛꯄ ꯅꯨꯄꯥꯅꯤꯗꯤ ꯏꯆꯦꯃ ꯑꯗꯨꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯣꯏꯖꯥꯠꯅꯤꯅ ꯈꯔ ꯄꯥꯏꯕ ꯃꯥꯜꯂꯤ ꯑꯗꯨ ꯉꯥꯏꯈꯣ ꯃꯥꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯥꯕꯨꯔꯣ ꯏꯆꯦꯃ ꯁꯤꯡꯖꯃꯩꯗ ꯁꯨꯝ ꯂꯩ ꯍꯥꯏ ꯎꯔꯤꯄꯣꯛꯇ ꯁꯨꯝ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯁꯨꯝ ꯂꯩ ꯍꯥꯏꯌꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯆꯦꯃ ꯑꯗꯨꯗꯤ ꯌꯥꯏꯕꯤꯌꯥ ꯃꯥꯒꯨꯝꯕ ꯅꯨꯄꯥ ꯎꯅꯕꯗ ꯒꯥꯔꯤ ꯃꯆꯥꯁꯤꯅꯗꯤ ꯀꯩꯗꯧꯔꯤꯅꯤ ꯃꯥꯏ ꯒꯥꯔꯤ ꯑꯆꯧꯕꯅ ꯃꯥꯏ ꯂꯥꯛꯆꯅꯤ ꯀꯩꯅꯣ ꯃꯥꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯔꯕꯁꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯆꯠꯇꯤ ꯈꯣꯡꯅ ꯆꯠꯄ ꯌꯥꯝꯅ ꯄꯥꯝꯃꯤ ꯏꯆꯦꯃ ꯌꯥꯏꯕꯤꯌꯥ ꯉꯁꯤꯗꯤ ꯑꯩ ꯇꯦꯟꯁꯟ ꯈꯔ ꯂꯩ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯅꯣꯡꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯇ ꯁꯥꯁꯤ ꯅꯪ ꯌꯧꯔꯣ ꯏꯆꯦꯃꯒꯤ ꯇꯦꯟꯁꯟ ꯂꯩꯕꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗ ꯂꯣꯏꯅ ꯐꯗꯣꯏꯅꯦ ꯑꯩꯈꯣꯏ ꯍꯦꯔꯣꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯤ ꯀꯣꯛ ꯆꯤꯛꯄ ꯇꯦꯟꯁꯟ ꯋꯥꯡꯕꯒ ꯂꯣꯏ ꯐꯗꯣꯏꯖꯥꯠꯅꯤ ꯐꯣꯟ ꯑꯃꯝꯇ ꯇꯧꯒꯦ ꯏꯆꯦꯃ ꯍꯜꯂꯣ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯖꯄꯥꯟꯗ ꯂꯩꯌꯦ ꯀꯩꯅꯣ ꯉꯔꯥꯡꯅ ꯗꯨꯕꯥꯏꯗ ꯂꯩ ꯉꯁꯤꯅ ꯖꯄꯥꯟꯗ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯄꯥꯏꯔꯤꯅꯦ ꯉꯔꯥꯡ ꯑꯍꯤꯡ ꯍꯨꯏꯁ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦ ꯑꯃ ꯂꯩꯌꯦ ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯄꯥꯏꯍꯜꯂꯛꯀꯦ ꯑꯝꯇ ꯄꯥꯏꯌꯨ ꯏꯆꯦꯃ ꯋꯥꯔꯤ ꯁꯥꯟꯅꯧꯋꯣ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯛꯄꯤꯌꯣ ꯑꯩ ꯂꯤꯁꯪ ꯖꯇ꯭ꯔꯥꯅꯦ ꯑꯩ ꯏꯕꯦ ꯍꯥꯏꯕꯤꯅ ꯍꯨꯔꯥꯟꯕ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯥꯟꯅ ꯈꯪꯅꯕꯤꯕ꯭ꯔꯣ ꯏꯆꯦꯃ 이베마 말레이도 자판다 나테 공판다네 공판다 그이노네 하시과 호직때네 나 코이나 때가 토끼바디 누파도 모바일 폰기 제임스 본 그리 모바일 폰기 제임스 본 누파도 칼색 살루 세베마 나폰 그이노네 하시과 미요나람 니세마 니마디 아 자판을 하리 호 타자자가 폰을 딱 살로 마이 콜라티노 깨 하르키네 이모 그이노네 하시과 홍수도 이탁 상추 윙 박수용이요 상추 풍부의 홍수 자판이 되시마 야비야 넌 심하냐 마나보 이거는 마침 치는 거잖아 마나보 마침 치어마디 강은이는 마 시마 애기 아주 잘 나누고 살로 키게 그래 난 응래야 바보야 바봉 라빠 얌네 파리
ai ngaudo leirabani dukan ga mata thokpa ngamdri ai dukan du sanguramni ne leiram da tu da yum si la im ni ne hai kano di hen thoi dia hositane pakhang nupi thi ba khang da ba maga hero sadra pakhang sana sakredana khang de na su kana nupi amna ka daga thila me abani madu da yu ga mata thakidre nushi da na ne hosita madu gi launa ramni bani macha hum leiraba mana pangau ngau ya bro ha yum pa la ba nu pa na ma gi nupi le le na to pa nupi ma pusalak pai se ai ne ya di nupa su nupi su ani mak jail da hawai sha ka dam ni khangabra hera babung hosiki matam sidi nupa amna nupi ani hum de gena lona rama matam ni mado ma koi na phong dok ta banani hai dok ta banani nupi ahal leina nupi ahan gi aya ba yaw dana ato pa nupi ma pusalak pa hai ba se an gi thong da ya di ai pa le ri adu gi dam tu nang karim tu waru nu ma koi ani mak jail na thang ge adu babua dukana thaningai ne gari masa am phau laitre adu yara ga di lupa la manga taru kita piyo ipa de kara ye paisa ha hallo shalam ni na kana ju case ne pi re kana ju hai bi re ipa paisa laite adu babua ma khangan dana ne aina yumi khola se bada tham dok tu ne babua ai gari masa si kharak na ba dana ne sel tha khabani babua pumna mak se ai tom na salai bani na ne ai yam na wai mado isha na pam jabani pa da leiru ban ni noi ngam na mo hono adu bu ngai kho karino nang na mi masha khangan dana ingon lo ingon banan thamme adi karigino ha lo ingon ki case se yam lu bani ne he bandhan hai ba sida leiba yon ba idre inari ni ne ha madu hayeng he thoina khanga de kam do ba adu hoji ki matam ma sida pata dar gi shoi yaw dana paisa phi re ibni pa du karam ni pa nu babung shoi budi ne mana yu ngori ngai matam de ne aina ne na photo to hon bani yu ngau to ba matam do era badi ne soi to hai ba ga ya roi da babung pa gi be ma karam nu ngang ni do ko ha hayeng he thoina ma sha khang de ne chen tho khre de kam do ba khang de na mana chen ba ya ba ne yu ngori ngai matam do era ngau to ba matam do era soi do ma to bani babua ai gari ma sa sing na ne kari gumai pha le thung la ba ai gi gari ma sa sing se thu na mak thado khra ga ne mana mani ga mata na hande bi da ne ai thu na ma ba do han do ko ni babua ai na sili pun na mak se ai wana ba na di ai gi amadi isa sing gi tu gi pushi nungai na ba ni babung chumi isha na hai ba shu nang no honori ba sing ado na sa sing gi da mak tan adu bune be ma nang na hirang khuding mak ta ain gi thong da lan da ba hai ba do adu oi ga dam ni ko ba khangi nang na sa gi da mak ta amadi nang na sa sing gi ok ta ba nang gi nu pa gi da mak ta nang no honor ang ni hai ba se ipa khang tada nang ga chidi kamai no oi ba babua ai gi mi ni dukan gi ne yan ge dum tau tada kamai tar gi gari ma sa sing bu yo bi ra ba na cho ai bo hai pe do gi tada ai be ma sumai to ne truck mari de por pa gari ma sa sing do senapati yu de loi mai tha ne ei ba noi na ko to kla ya ba na ta ha kai ni ko lai ke be ma moi ni phu mu tha laga petrol le jale khubet tha gi ha adu bloke le re la bi sa pa yadri hai de kari gi no 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 mu thodai do gal army gari khara la ku ya ga de ko pai le lu pala ku mo ma ga hen ma ki shen pa mơ trụi à tía mơ trụi à tía Ay no, si Togo do Bushibu Karino. Paus, pum na magtari. Ay bu, hospital pa burong sa lubo na sunod. Kamay tau le? Hoji hospital de leore. ICU de tungana thamori. Hen na mabu senauri. Karigumba anaba na kastang hantura gadi hen nangi na nakta lakani na yore. Talishan. Ay guna bagi damak to ay gadi. Aduk tahadra ba siyayda. Hosig manga tari ba kudong tipase. Mashiha na mayaw ba na sungani na kali talishan. Langlen, miway ba ibsengak panida. Ibi ay binalok sili ba senpam si. Panayam ba senpam uraman. Aduga moyeng kondisu henu yu ngauringida namdra soi tawlaga badop thamto mi ari. Sangak panu pi hai dinida.
तालेशंग माना तौरीबदो मसा मरनाय नुंगायनाबा नते मतम मसिगी पुंशी महिंगदा वाता पादा ममा अमा हाइबदो ओइनबगिदमक्तनी माइथीबा नत्रगा माइ पाकपा हाइबसिदी मियोइबा अखोइददी खुबा खुनमनी अखोइ माबा हेक्ता मराल पिसिनबा यादे हेनगी सोरानबा लेने तालेशंग होय वफमदु नाकल अमरमदबुदी सुमंगनी अदुबु आई मरुप हेन मराले हाइबसिमदी आई सुग्या यानिंदे मरमदी आई मरुप हेना इबी आई बिबु नुंसिगिबा नोंगमदा पामखिबा यावखिदे इबी आई बिने हेनदा नमदुल लिसनखिबा मदु पुनमक ओइदनसु मखोय जिलो होंगदना अंगांगदि लेरेदना नुपा नुपी ओइबगी तना थाना याद्रब मरी हाइबा मदि लेरेदना मशीदा हेना साउरिबनी हाइदना खोंफम हंदना लेबसे चुमदे तालेशंग लांगले आई मरुप हेन वखल फादबा ngamdaba मबुनिंग फादबा ngamdaba नुपा अमदा नते मांगा सिसु मदोमतगु वखलना ngasisu leitapum khangdana lele युम्बान बगी पुंसी आइबसिगा मागी पुंसीगा इसम समना दम ले हिंग ममसुंग सीबा अनिगी मरक्ता पले फम खंगदबा पुंसी मदा आइगी मरुप हेन ngasisu लेली ले लांगले तालेशंग पुंसी खोंथांग अमना निंग बकाइबगी दमक पुंसी चु पैसा इथंदा निंग बकाइना दब सिंजबदी चुमदी तालेशंग लांगले नंग दिंग सी असो मिसक ओइले यो नुमित खुदिंगी यू द थक्तु लेरंबा आइगी मरुप हेन दो नंग ने यू थकनु हाइबदगी ngasiदी yu likla amada thakki ngasi su yu amada thaktana nangi na nakta salu jai dana ai kuni lakmina bane lambi dang hak pandul leiring eda khangau dana phone ma khak lakse ibi ai bido kainu ma tawkhre talashan kali thawdo thokre karamba punshi mahingda kaungam laroi daba ningam daba numit singdo hawkhre haiba ai ngasi su amada kaw thoktre adubu aina no moda suwa khal dor da phiba mamada mahak na ngasi hingdan leram ba shidi ai ta singna mak nungai ta tala sang do ai khoi no mu una na basilasi una da bari hada bane ko tala sang dangle ai gi marup hengi da makta khwai digi wajaba ma gi da makta khwai digi khanjaba mi sakse ai ni adubu ai wandi hena hengi da makta khanjaba इसागी ओजब पुनमक थादोक्तुना मांगरदब मागी पुंसीबु असुम्ब लंबिदा पुरगनबु होनबदी आई ओइरमद्रे नंग ओइरमिने लांगलेन नंगी सिगुम्बा नंगी साउरब पुक्सेलस आइना नंगबु थागतब ngamde आइना नंगबु हन्नना थागले लांगले तालेशंग को मैबु मा फंगजबसे आइगी ओइना सुखयादा लाइबक फखरबा आइगी मरुक हेंदो मादे खंगौदब मेकु अमदसु नंगा उननी हाइदना मा हेक्तमक संगकनी तालेशंग माना नंगा उनरगा मागी मबुंगी वासिंग दोपा मा यामना पामोय अरे अखोय कोनम उनरसे आई ngasiगी आई सलुगे होय तालेशंग हौजिक मार्गे फिबम मसिदा आइना तोगदब सिबु करिनो शांगलब चाहे कया आइगी पुंसीबु तत्तना वाहलकबा फाथादुना तलाकबा महाकी चनफम खंगलरोइदब नुंसीबसे आई करब मफमदा थमगनी लांगले अइना नुंसीबा करिनो खंगलपा मिकुप्तदगी नंगसे अइगिदि ताइबंग पान हाइबदो ओइजरिबनी अइसु नंगबु थमोइ सेंना नुंसिये लांगले Good evening, madam. I am the Sanjarki. Kadum de gino yam thazadana yani I will sing very good. Hoy ai punshida khangna khiba thengna khiba mishingbu ai kaidun gustu kok thoksadi I di khangogdana lambi de thengna khibaduda ai bu kok thok piram lagadra haina onthok ni kaini sanjarakpan kai lebege takpiyu sumai tawune ngasi sai gi marup amaga songam tang chakhangna chanmina chaina ba ngasi aikoi ni chanmina chaina bani haibiri shibu kaino ai di bhagna tasadani sumai tawune ai suhen gi marumne
ꯍꯦꯟꯒ ꯁꯣꯡꯕꯗꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯇꯥꯖꯩ ꯍꯣꯏ ꯉꯁꯤ ꯍꯦꯟꯊꯣꯏꯕꯗꯣ ꯁꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥ ꯃꯐꯝꯁꯤꯗ ꯂꯥꯛꯀꯗꯧꯕ ꯃꯥꯟꯗꯤꯌꯦ ꯑꯩꯅ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗꯗꯤ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯣ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜꯁꯨ ꯌꯧꯖꯔꯨꯔꯦ ꯏꯕꯥꯏꯕꯤꯗꯣ ꯈꯔ ꯁꯥꯐꯍꯧꯔꯦ ꯑꯩꯗꯤ ꯍꯦꯟꯊꯣꯏꯕꯗꯣ ꯁꯣꯝꯗ ꯆꯠꯂꯝꯃꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯤꯗ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥ ꯃꯐꯝꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤꯌꯦ ꯐꯔꯦꯅꯦ ꯋꯥꯝꯇꯒ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝꯒꯤ ꯌꯨꯝꯁꯤꯕꯨ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯔꯤꯒꯦ ꯁꯨꯝ ꯅꯪꯖꯕꯅꯤꯀꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅꯤ ꯏꯕꯨꯡꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩ ꯏꯆꯦꯅ ꯆꯥꯟꯗꯤꯒꯔꯗ ꯂꯩ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯦ ꯃꯈꯣꯏ ꯆꯥꯟꯗꯤꯒꯔꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯤ ꯄꯥꯕꯨꯡꯁꯨ ꯍꯧꯖꯤꯛ ꯏꯕꯨꯡꯒꯤ ꯃꯅꯥꯛꯇ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩ ꯑꯩꯅ ꯍꯟꯗꯛꯀꯤ ꯁꯨꯇꯤ ꯑꯁꯦꯛ ꯂꯣꯏꯕꯒ ꯆꯥꯟꯗꯤꯒꯔꯗ ꯆꯠꯄꯗ ꯄꯥꯕꯨꯡꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯈꯤꯒꯗꯧꯕꯅꯤ ꯂꯥꯡꯂꯦꯟꯒꯤ ꯏꯃꯥꯗꯤ ꯑꯣ ꯁꯣꯔꯤ ꯃꯦꯗꯥꯝꯒꯤ ꯏꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯆꯍꯤ 3 ꯍꯦꯟꯖꯤꯜꯂꯛꯂꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯨꯔꯦ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯁꯤ ꯌꯨꯝ ꯄꯥꯜꯂꯣ ꯂꯨꯍꯣꯡꯂꯣꯅ ꯇꯛꯁꯤꯟꯕꯗ ꯑꯩ ꯃꯊꯥ ꯁꯥꯏ ꯃꯦꯗꯥꯝꯒꯤ ꯃꯐꯝꯗꯗꯤ ꯃꯦꯗꯥꯝꯒꯤ ꯄꯥꯕꯨꯡꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤ ꯑꯃꯨꯛꯇꯁꯨ ꯍꯧꯗꯣꯛꯇꯕ ꯃꯇꯤꯛ ꯆꯥꯔꯕ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯂꯨꯍꯣꯡꯕ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯅꯤ ꯍꯥꯏꯗꯅ ꯄꯥꯈꯠꯆꯕ ꯋꯥꯖꯕ ꯃꯤꯄꯥꯏꯖꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯁꯞ ꯁꯥꯕ ꯃꯊꯧꯗꯥꯡꯅꯤ ꯑꯩꯗꯤ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯅꯔꯛꯄꯗ ꯀꯣ ꯍꯦꯛꯇ ꯆꯤꯛꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯅꯤꯡꯖꯕ ꯑꯩꯅ ꯈꯟꯖꯕ ꯀꯅꯥꯁꯨ ꯂꯩꯖꯔꯛꯇꯦ ꯂꯥꯟꯅ ꯂꯧꯕꯤꯅꯨꯀꯣ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤ ꯑꯩꯗꯤ ꯃꯍꯧꯁꯥꯅ ꯃꯤꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯖꯗꯦ ꯍꯣꯏ ꯑꯩꯁꯨ ꯁꯦꯔꯤꯌꯁ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯃꯐꯝꯅ ꯃꯇꯝꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅ ꯂꯦꯞꯈꯤꯕ ꯈꯣꯡꯐꯝꯀꯌꯥ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯅꯥꯏꯕꯗꯤ ꯇꯥꯏꯕꯪꯂꯣꯟ ꯆꯠꯂꯤ ꯑꯍꯣꯡꯕ ꯅꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯛꯇ ꯅꯠꯇꯅ ꯃꯍꯧꯁꯥꯁꯨ ꯑꯍꯣꯡꯕ ꯅꯥꯏꯔꯦ ꯂꯥꯟꯅ ꯂꯧꯕꯤꯅꯨꯀꯣ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯩꯅ ꯑꯗꯨꯝ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯩꯒꯤꯁꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯂꯩꯔꯝꯕꯒꯤ ꯁꯨꯝ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯦꯟꯊꯣꯅꯤꯅ ꯍꯥꯏꯕꯤꯅꯤꯡꯂꯤꯁꯤꯕꯨ ꯀꯩꯅꯣ ꯄ꯭ꯂꯤꯖ ꯗꯣꯟ ꯃꯥꯏ ꯃꯦꯗꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯍꯥꯛꯄꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯄꯟꯂꯩꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯔꯒꯦ ꯈꯜꯂꯨꯔꯦ ꯑꯩꯒꯤ ꯋꯥꯐꯝꯁꯤꯗ ꯑꯗꯣꯝꯅ ꯌꯥꯕꯤꯕ ꯅꯠꯇ꯭ꯔꯒ ꯌꯥꯕꯤꯗꯕ ꯇꯣꯉꯥꯟꯅ ꯊꯝꯂꯒ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕ ꯐꯥꯎꯗꯤ ꯇꯥꯕꯤꯌꯨ ꯂꯥꯡꯂꯦꯟ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯦꯟꯊꯣꯅꯤ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩꯒꯤꯗꯃꯛꯇ ꯑꯣꯏꯅꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯌꯨꯝꯕꯥꯡꯒꯤ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯊꯧꯗꯨꯅ ꯂꯩꯖꯗꯦ ꯄ꯭ꯂꯤꯖ ꯍꯤꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯒꯨꯝꯁꯦ ꯄ꯭ꯂꯤꯖ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯇꯥꯕꯤꯌꯨ ꯑꯗꯣꯝꯁꯨ ꯂꯝꯗꯝꯁꯤꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯌꯥꯔꯒꯗꯤ ꯌꯧꯅꯕ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯋꯥꯐꯝꯁꯤꯗ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯀꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯑꯆꯧꯕ ꯃꯆꯥ ꯍꯥꯏꯕ ꯑꯃ ꯂꯩꯇꯕꯅꯤ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯨꯕꯅ ꯋꯥꯐꯝꯁꯦ ꯑꯩꯅ ꯍꯧꯗꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯁꯨꯝ ꯍꯧꯗꯣꯛꯆꯕꯅꯤ ꯃꯁꯤꯗꯕꯨ ꯑꯩꯅ ꯍꯥꯏꯔꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯦꯟ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯔꯥꯡ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯕꯁꯨ ꯑꯩ ꯉꯁꯤꯁꯨ ꯅꯪꯒꯤꯗꯃꯛ ꯈꯣꯡꯐꯝ ꯍꯣꯡꯗꯅ ꯂꯦꯞꯂꯤꯌꯦ ꯍꯦꯟ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯔꯦ ꯑꯥꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯄꯤꯔꯤꯕꯅꯣ
ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯍꯣꯁꯄꯤꯇꯥꯜ ꯂꯥꯛꯀꯦꯅ ꯈꯜꯂꯝꯕꯅꯦ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯄꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯄꯥꯎꯈꯨꯝ ꯐꯪꯂꯔꯣꯏꯗꯕ ꯆꯥꯎꯔꯕ ꯋꯥꯍꯪ ꯑꯃꯅꯤ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯏꯀꯥꯏꯕ ꯄꯣꯛꯏ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯏꯀꯥꯏꯍꯟꯒꯦ ꯍꯥꯏꯗꯅ ꯀꯧꯕ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯝꯕꯗꯤ ꯅꯪꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯗꯅ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯑꯉꯥꯎꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯒꯤ ꯋꯥꯍꯟꯊꯣꯛꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯍꯤꯡꯂꯝꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯃꯨꯛꯇꯁꯨ ꯈꯜꯂꯨꯗꯕ ꯑꯃꯅꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯕꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅꯁꯨ ꯅꯪꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯑꯩ ꯇꯧꯔꯣꯏ ꯑꯩꯕꯨ उनसी हैरान ꯑꯩꯒꯤ ꯁꯛꯁꯤ ꯎꯠꯇꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯕꯤ ꯍꯥꯏꯕꯗꯣ ꯑꯩ ꯆꯠꯂꯒꯦ ꯍꯦꯟ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯨꯕ ꯉꯝꯗꯕꯅꯤ ꯉꯁꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯈꯟꯒꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯅꯪꯒꯤꯗꯃꯛꯇ ꯋꯥꯒꯅꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯑꯣꯏꯔꯨꯗꯨꯅꯅꯤ ꯃꯗꯨꯅꯕꯨ ꯌꯥꯝꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯀꯧꯕꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯎꯅꯕꯗ ꯏꯀꯥꯏꯕ ꯀꯔꯤꯁꯨ ꯄꯣꯛꯇꯦ ꯍꯦꯟ ꯑꯩ ꯍꯧꯖꯤꯛ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯈꯨꯗꯣꯡꯊꯤꯕꯒꯤ ꯄꯥꯎ ꯑꯩ ꯄꯨꯝꯅꯃꯛ ꯇꯥꯔꯦ ꯑꯩ ꯃꯗꯨ ꯈꯪꯗꯦ ꯈꯪꯗꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯈꯪꯁꯤꯟꯅꯗꯕ ꯎꯁꯤꯟꯅꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯔꯤ ꯁꯝꯅꯗꯕ ꯊꯧꯗꯣꯛꯁꯤꯡꯗ ꯑꯣꯏꯒꯗꯧꯕꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯒꯗꯧꯕꯗꯤ ꯅꯠꯇꯤꯌꯦ ꯍꯦꯟ ꯑꯩ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯑꯩ ꯃꯇꯝ ꯈꯔ ꯌꯥꯎꯔꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯒ ꯑꯃꯠꯇ ꯑꯣꯏꯒꯦ ꯍꯥꯏꯕ ꯑꯩꯒꯤ ꯐꯤꯔꯦꯞꯇꯤ ꯂꯩꯇꯦ ꯃꯥꯡꯂꯕ ꯑꯩꯒ ꯅꯛꯅꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯤꯡꯆꯠ ꯊꯤꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯪꯂꯣꯏ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯃꯤꯄꯥꯏꯕ ꯀꯔꯤꯁꯨ ꯄꯣꯛꯇꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯀꯅꯥꯅꯁꯨ ꯐꯠꯇꯕ ꯃꯆꯨ ꯇꯩꯁꯤꯟꯕ ꯉꯝꯂꯣꯏ ꯅꯪꯅ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯕ ꯑꯩ ꯀꯩꯗꯧꯉꯩꯗꯁꯨ ꯌꯦꯡꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯅꯪꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯩ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯅꯪꯕꯨ ꯈꯛ ꯂꯥꯞꯊꯣꯛꯄ ꯉꯝꯗꯦ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯅ ꯑꯃꯨꯛꯇꯪ ꯈꯟꯈ꯭ꯔꯕꯗꯤ ꯍꯥꯏꯅꯔꯤꯕꯁꯦ ꯀꯥꯟꯅꯗꯕꯗ ꯅꯪꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯅꯪꯒꯤ ꯂꯝꯗꯝꯁꯤꯗ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯤ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯗꯨꯅ ꯃꯄꯥꯟꯒꯤꯅꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤꯅꯦ ꯑꯆꯧꯕ ꯃꯤꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯤꯆꯠ ꯁꯥꯖꯠꯇ ꯄꯨꯝꯅꯃꯛ ꯈꯦꯠꯅꯕꯅꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯞꯄꯒ ꯈꯨꯡꯒꯪꯒꯤ ꯅꯤꯡꯉꯣꯜ ꯑꯃꯅ ꯀꯞꯄꯒ ꯑꯅꯤꯗꯨꯒꯤ ꯈꯦꯠꯅꯕꯁꯨ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯑꯅꯤꯗꯨꯒꯤ ꯃꯐꯝꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕꯒꯤ ꯑꯋꯥꯕ ꯃꯩꯁꯥꯛ ꯑꯗꯨꯗꯤ ꯑꯃꯠꯇ ꯅꯪ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯃꯔꯩ ꯌꯦꯠꯀꯅꯨ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯤ ꯅꯪ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯔꯝꯈꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯅꯪꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯅꯤꯔꯛ ꯁꯨꯅ ꯂꯦꯞꯄ ꯍꯩꯇꯕꯤꯅꯤ ꯃꯗꯨꯇꯅ ꯑꯩꯒꯤ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯤꯡꯆꯠ ꯊꯤꯕ ꯊꯕꯛꯇꯤ ꯑꯃꯨꯛꯇꯁꯨ ꯇꯧꯔꯣꯏ ꯑꯩ ꯇꯧꯔꯣꯏ ꯂꯨꯄꯥ ꯂꯥꯛ 10ꯅꯦ ꯂꯧꯁꯤꯜꯂꯨ ꯍꯦꯟ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯐꯅꯅꯕ ꯂꯥꯏꯀꯟꯅꯒꯤꯁꯤ ꯑꯗꯨꯒ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯏꯟꯒꯗꯧꯕꯅꯤ ꯏꯟꯗꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯒꯦꯅ ꯈꯟꯕꯁꯨ ꯌꯥꯔꯣꯏ ꯁꯤ ꯂꯧꯁꯤꯜꯂꯣ ꯑꯩ ꯂꯧꯔꯣꯏ ꯁꯤ ꯂꯧꯁꯤꯜꯂꯣ ꯑꯩ ꯅꯪꯒꯤ ꯁꯦꯜ ꯂꯧꯔꯣꯏ ꯑꯩꯒꯤ ꯁꯦꯜ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯇꯣꯞ ꯑꯣꯏꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯐꯪꯖꯕ ꯁꯦꯜ ꯍꯥꯏꯕꯁꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯍꯦꯟ ꯁꯤ ꯂꯧꯁꯤꯜꯂꯣ ꯄ꯭ꯂꯤꯖ ꯍꯦꯟ
ꯁꯤ ꯂꯧꯁꯤꯜꯂꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝ ꯋꯥꯠꯂꯤ ꯌꯥꯔꯦ ꯅꯪ ꯆꯠꯂꯣ ꯑꯗꯨꯕꯨ ꯍꯦꯟ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯩ ꯑꯃꯈꯛꯇꯪꯗꯤ ꯍꯥꯏꯖꯍꯧꯒꯦ ꯃꯁꯤ ꯑꯩꯒꯤ ꯄꯥꯝꯖꯕꯅꯤ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ 하요. ꯅꯪꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯏꯕꯤꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯌꯥꯕꯤꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯃꯄꯨꯔꯣꯏꯕ ꯑꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯕꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯍꯟꯕꯤꯌꯨ ꯄ꯭ꯂꯤꯖ ꯍꯦꯟ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯪ ꯋꯥ ꯑꯃꯇ ꯉꯥꯡꯒꯅꯨ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯈꯛꯇꯃꯛ ꯇꯥꯕꯤꯌꯨ ꯌꯥꯔꯦ ꯅꯪ ꯌꯧꯔꯣ 시댕 아픔 땀나 야래 그래서 떠오르로이다 hꯧꯖꯤꯛꯇꯤ medical science ꯁꯤꯅ ꯆꯥꯎꯈꯠꯂꯕꯅꯤ나 나리바 나바도 그런 라이옹노 하비도 닥터나 좀 다이그노스 tꯧꯔꯦꯔꯒ ꯑꯅꯥꯕꯗꯨꯒꯤ ꯆꯥꯅꯕ ꯍꯤꯗꯥꯛꯇꯨ ꯊꯥꯔꯒ ꯑꯗꯨꯝ ꯐꯔꯕꯅꯤ ꯏꯁꯥꯒꯤꯁꯨ ꯗꯥꯛꯇꯔꯅ ꯄꯤꯔꯛꯏꯕ ꯍꯤꯗꯥꯛ ꯑꯗꯨ ꯆꯥꯡ ꯅꯥꯏꯅ ꯆꯥꯔꯣ ꯄꯣꯊꯥꯔꯣ ꯑꯁꯥꯎꯕ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯑꯣ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯨꯔꯅꯨ ꯑꯗꯨꯝ ꯐꯔꯅꯤ ꯇꯞꯅ ꯄꯥꯕꯨꯡ ꯍꯥꯎꯅꯦ 이내도 너희들 레키바 이사싱도 아무것도 럭신비로게라 ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ ꯅꯅꯦ ꯇꯣꯟꯗꯣ ꯑꯩꯅ ꯍꯥꯏꯔꯝꯃꯕꯅꯤ ngasi디 ꯅꯪꯁꯨ ꯌꯨꯝꯗ ꯂꯥꯛꯑꯅꯤ ꯑꯉꯥꯡꯁꯤꯡꯗꯣ ꯈꯔ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯅꯅꯦ ꯇꯣꯟꯅ ꯄꯣꯔꯛꯑꯅꯤ ꯀꯔꯤꯝ ꯈꯜꯂꯨ ꯄꯤꯛꯂꯤꯕ ꯏꯆꯥ ꯃꯌꯥꯝꯁꯤꯒ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯒ ꯑꯩ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯄꯥꯕꯨꯡ ꯈꯜꯂꯨꯔꯅꯨ ꯍꯥꯏꯔꯦꯗꯅ ꯅꯪꯅ ꯍꯟꯗꯛ ꯅꯥꯕꯁꯤꯗꯒꯤ ꯍꯦꯟꯊꯣꯏꯗꯤ ꯑꯩꯗꯤ ꯌꯥꯝ ꯐꯔꯕ꯭ꯔꯥ ꯑꯩꯅ ꯈꯜꯂꯤꯕꯅꯤꯅꯦ ꯌꯨꯁꯨ ꯊꯛꯈꯤꯗ꯭ꯔꯦ ꯅꯪꯒꯤ ꯅꯥꯕꯒꯤ ꯑꯆꯪꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯃꯥꯅ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯜꯂꯨꯗ꯭ꯔꯕꯅꯤꯅꯦ ꯊꯥꯖꯗ꯭ꯔꯕꯅꯤꯅꯦ ꯅꯪꯒꯤꯅꯦ ꯃꯩ ꯊꯥꯗꯣꯛꯄꯤꯒꯤ ꯍꯥꯏꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯃꯗꯨꯒꯤ ꯄꯩꯁꯥ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯍꯟꯖꯟꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯁꯔꯀꯥꯔꯗ ꯃꯔꯤ ꯂꯩꯅꯕꯗ ꯆꯦ ꯏꯈ꯭ꯔꯦ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯑꯆꯨꯝꯕ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯑꯩ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯒꯅꯤ ꯍꯥꯏꯗꯅ ꯏꯈ꯭ꯔꯕꯅꯤ ꯃꯇꯝꯕꯨꯗꯤ ꯈꯔ ꯆꯪꯖꯔꯕꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯐꯪꯅꯤꯗ ꯄꯥꯕꯨꯡ ꯁꯔꯀꯥꯔꯅ ꯁꯤꯡꯅꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟꯒꯤ ꯋꯥ ꯅꯠꯇꯦ 미원에게 럭실루바 마양게 시엔도이니 미기 비니 떠리바 가리 맴스 비드럽디 핫게가 뚝게가 하이르카니 ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ ꯍꯦꯟꯊꯣꯏꯒ ꯅꯕꯥꯅꯤ ꯇꯥꯟꯅꯔꯦꯔꯒ ꯃꯤꯒꯤ ꯃꯔꯟꯁꯤꯡꯗ ꯁꯤꯡꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯣꯏꯕ ꯑꯩꯅ ꯍꯦꯟꯊꯣꯏꯗ ꯍꯪꯕꯗꯗꯤ 마기 머룩 어머데기 아쇼 마띵 어머 방예나 따이네 아이고 바봉 아이 까나데기 수마띵 로바 빰데 마띵 방비락과 하이버시 마시쇼 따라이는 라우고 좀 되네 베마 마기 마띵 쿠빵도 아얀 대시 마띵 방과 하이버시다 마칼라니 레거니 아마나 마사기 오저바 티레라가 마띵 방과 아마 아두가 아마나 마사기 오저바 뿌노 막 타도 에라가 까톡바가 로르는 마띵 방과 아마 학상나 머로마 누가이팅아 아이나 성딩학다나네 후탈라가라 타울이야라가 시그라디네 너이 누가요 오세네 아이들이 너이 넌데로 너 하이 되네 하이 아두 많이 하이버 홍디네 무슨 영화고 시디야 어이 슈이샤이트 하이버시 아인기고 입었던디 방링아이 오이네 항아브라 인한 페널 코드 섹션 302기 마뚱이나
수이샷 도게 호너를 믿어 단디 방거든 항아브라 수이샷 하이버시다 낭 나사기 윌링 블리 프랑 아마디 낭 여차는 야닝바 아마 야위 하이드는 수이샷 떠오리기네 아이 마도 마동도 하이그노 고 나빠제 오긴 내주는 강이드나 강단에 내봐 와팜시나 아코이 바봉기 와싱세 아이디 오토를 따사니 기트 아야 시 미니스터가 와리 사리에 십 세계다리 야우리에 꼬나 떨어 담아 아나버가 많이 떠래 바래 레이 바봉 술래 이봉어 레셩 낭시 이번에 좀 우보다 낭시 본시에 초록도 잘라서 이몽들 내려서는 나 공가 너는 납도나 레이네 이봉어 바봉 마시 레이나네 바봉 모바일지 빠이리면 그누가이 빠이들 간이 사실 레범 잡은 강대 바봉 아시브리 바봉 모바일 등하고 미기 모바일 제 통로 손 넘었답니다 미 하트 어택 동 시내림니 마 라잉 너버 독터 레이티 히닥 독트리 마기 라잉하고 로션이 모바일도 톡비로부터 아나바 캬우 버리 바봉 수미 이샤나 하이버 수미 낭이 마루키 누피야 이샤 누피 마시에 닥터는 라이옹 하이래 라이옹도 그 사나베 히닥 타래 어디고 파티네 어둠 슈거트는 숨을 입으시고 그럼 많이 다루 파거다기 바봉 마기스 뒤에 블로케나 싹택 거니 바봉 블로케나 싹택 빠지 뒤에 센폰 망기 위에 아와보 오네림니 미 레이더비 야오네림니 바랑 나나 거기 다들 한번 레이더리 바봉 당신 에나 사우링 어때 나온데 있다 내자라니 앵원데 따이네 비누고 아이디 미기 레스포시블가 로봉 감저를 거 아이디야 라이네 할로 아이 뱅콕 들래예 지구 뱅콕 오네 미팅 한번 떠오리예 꼬나 떨어 이봉어 레셩 이바디 낭원다 다르카 레락보다 본 것 같다 것도 없이 기해 바보 까림도 간비누 바보 바보 혹시 맞담시 모바일 빠이게 하이션 바이들이 빠이로 까나들 바보 어두 하이션을 데 인포메이티브 오이드레다나 바보 맞담 마마도 누비싱나 파냐am 끼르가수 나소마마 티에트르게 마두 끼바 말람데 타박 수미네 파냐am 포타라가수 비리 마사이 마싱드르게 마두 포타바 만데 아두마이나 바보 파캉 싱제나 나콩도 모바일 마 티에트르게디 마두 파캉 만데 아두나 이수 마네나 그렇게 고나제니 바보 까닝다버는 시래 비마 낭 숙세 시로이 낭 시데나 보나다 야 와가사니고 헤누르 까 되잖아 코네 에이 코네 오피사라서 무슨 라이네 한덕디 헤는 뭐니 시험 끈풍 칼레 까리 레르잖아 코네 라운 해 그나노네 이봉어 시고 랭셀로 바봉 아이기 마룹니 콜레스타 미나르파 바보 MCS 오피사네 아우지 마우디 에스 디오이는 뿌리버니 아코이 미양이 마룹니 바보 파래 랭셀로 어디 이샤하와이노 해 만나 암니나 이빠 무용능 학교 여우 그게나 너희 와리 와다 샤호 고고 하이베마 이빠 용능 학교 여우 그게 아도 가리고만에 낭나 마루 오이바 낭이 하이네요 이 파우 레라데 이빠다 파우 하이로고 아이 아두가네 낭나 이빠다 가리고마 아루보 파우 뭐 본데 하이네 레샹더니 모바인다 하이를 거는고 하리 오피사라 소불라 pasti karine seba tamuni to 야네 이쁘는 뭐 혹시 그노 야스레 당신 아이디 사둔 타닝이 아이나 학상 아마가디 아이나 오이나 둘놀라수 야바 야니다 학상감 담네 아이디 야니 캠sem비로 네 간 칼로노 모이 뭉시데 코이 미암 장면에 반만이 야네 일로 올게 힌두베 레이터브라 레이티 베비 아이나 오늘 ನಂಗೆ 나부 성게두가 왑서이 락네 하이베더기 너희 hen세엠 총링이고 그더기 하이시보 마기 세이도 그나보 무슨 말해 아이부티나 고 마루바 모이는 간다 무슨 말해 낭 하이베다 마나야다바 가리 야로바기 아이나 이기다 막 마부 누피 막 그런 마팅 방신 비나 바이 누피 호이 누피 하이시보 원자도 디시오이네 잔디가르 레비 hꯧꯖꯤꯛ ꯃꯥ ꯏꯝꯐꯥꯜꯒꯤ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯃꯌꯨꯝꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯕ ꯃꯃꯤꯡꯅ ꯂꯥꯡꯂꯦꯟꯀ ꯍꯦꯟꯒ ꯃꯈꯣꯏꯅꯤ ꯁ꯭ꯀꯨꯂꯤꯡꯗꯒꯤ ꯀꯣꯂꯦꯖ ꯂꯥꯏꯐ ꯐꯥꯎꯕ ꯇꯤꯟꯅꯔꯦ ꯑꯦꯅꯤꯋꯦ ꯃꯈꯣꯏꯅꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯪꯉꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯅꯨꯄꯤꯗꯨꯒ ꯇꯤꯟꯅꯕꯗ ꯃꯇꯤꯛ ꯃꯄꯥ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤꯗꯨꯗꯤ ꯑꯆꯧꯕ ꯃꯤꯁꯛ ꯑꯣꯏꯔꯦ ꯃꯩꯇꯩ ꯃꯆꯥꯗ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯀꯦꯗꯔ ꯑꯃ ꯍꯦꯟꯖꯔꯕꯁꯨ ꯑꯩꯒꯗꯤ ꯑꯗꯨꯝ ꯃꯄꯥ ꯆꯥꯅꯩ ꯋꯥꯟ ꯗꯦ ꯑꯩꯁꯨ ꯑꯩꯒꯤ ꯄ꯭ꯔꯣꯃꯣꯁꯟꯗ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯦ ꯑꯦꯟꯊꯣꯅꯤ ꯃꯄꯥ ꯆꯥꯅꯕ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯒꯗꯕ ꯑꯗꯨꯕꯨ ꯍꯦꯟꯒꯤ ꯃꯑꯣꯡꯁꯤꯗꯤ ꯃꯉꯣꯟꯗ ꯃꯨꯛ ꯐꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯅ ꯋꯥꯐꯝꯁꯦ ꯍꯥꯏꯔꯨꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯃꯥꯒ ꯅꯨꯄꯤꯗꯨꯒ ꯇꯟꯅ ꯊꯥꯗꯅ ꯑꯗꯨꯃꯛ ꯄꯨꯟꯈꯤꯕꯩ ꯋꯥꯅꯤ ꯃꯥꯅ ꯑꯗꯨꯃ ꯇꯧꯔꯝꯒꯗꯕ ꯃꯥꯗꯤ ꯃꯥꯅ ꯑꯗꯨꯃ ꯇꯧꯔꯒꯁꯨ ꯃꯗꯨ ꯊꯦꯡꯅꯩ ꯃꯔꯛ ꯊꯥꯜꯂꯝꯕ ꯍꯥꯏꯕꯗꯣ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ ꯑꯣꯏ ꯑꯣꯏꯗꯕ ꯋꯥ ꯇꯣꯛꯈꯣꯅꯦ
ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯕ ꯍꯥꯏꯕꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝꯅꯤ ꯑꯦꯟꯊꯣꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯋꯥꯈꯜ ꯊꯦꯝꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯝꯃꯕ ꯑꯩꯒꯤ ꯆꯞ ꯆꯥꯕ ꯏꯊꯧ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯑꯅ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯤꯗꯨꯗ ꯑꯄꯤꯛꯄ ꯋꯥꯈꯜ ꯃꯆꯥ ꯑꯃꯈꯛ ꯌꯥꯎꯔꯤ ꯃꯥꯒꯤ ꯃꯐꯝꯗ ꯅꯪ ꯂꯩꯔꯤ ꯑꯉꯥꯡꯁꯤꯡ ꯂꯩꯔꯦꯕ ꯑꯝꯇ ꯅꯤꯡꯁꯤꯡꯒꯗ꯭ꯔꯦ ꯍꯦꯟꯁꯨ ꯑꯗꯨꯃꯥꯏ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤ ꯀꯔꯤ ꯍꯥꯏꯅ ꯂꯣꯏꯅꯔꯝꯒꯗꯕꯅꯣ ꯑꯩꯅꯗꯤ ꯍꯦꯟꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯅꯪ ꯆꯦꯛꯁꯤꯟꯅꯕ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ ꯑꯦꯟꯊꯣꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯋꯥꯈꯜ ꯊꯦꯝꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯝꯃꯕ ꯑꯩ ꯁꯤꯕ ꯀꯤꯕ ꯃꯤ ꯅꯠꯇꯦ ꯁꯤꯕ ꯁꯤꯗꯕ ꯍꯥꯏꯗꯨꯅ ꯋꯥꯒꯤ ꯋꯥꯅꯤꯅꯦ ꯅꯪꯅ ꯈꯪꯗꯕ ꯋꯥ ꯂꯩ ꯍꯦꯟꯒ ꯅꯨꯄꯤꯗꯨꯒ ꯁꯨꯡꯊꯥ ꯊꯥꯅꯗꯦ ꯋꯥꯂꯣ ꯅꯨꯄꯤꯗꯨꯅ ꯆꯠꯐꯝꯗ ꯍꯦꯟꯁꯨ ꯆꯠꯂꯤ ꯅꯨꯄꯤꯗꯨꯅ ꯂꯩꯐꯝꯗ ꯍꯦꯟꯁꯨ ꯂꯩ ꯌꯨꯒ ꯊꯛꯇꯨꯅ ꯂꯩꯔꯝꯕ ꯍꯦꯟꯊꯣꯏꯕꯗ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯐꯕ ꯁꯥꯗꯅ ꯌꯨ ꯊꯛꯄꯒ ꯇꯣꯛꯈ꯭ꯔꯦꯗꯅ ꯑꯁ ꯃꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯇꯝꯒꯗꯕꯅꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯑꯦꯟꯊꯣꯅꯤ ꯃꯐꯝ ꯑꯁꯤ ꯉꯥꯡꯅꯔꯒꯨꯝꯁꯤ ꯄꯥꯎ ꯑꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯕ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯏꯕꯦꯕꯤ ꯑꯩ ꯅꯪꯕꯨꯗꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯍꯦꯟꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯋꯥꯔꯧꯗꯕ ꯉꯝꯗꯦ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯑꯩ ꯃꯥꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯀꯩꯗꯧꯕꯒꯦ ꯑꯗꯨ ꯑꯦꯟꯊꯣꯅꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇꯗꯤ ꯅꯤꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤ ꯃꯇꯦꯡꯁꯤꯅ ꯀꯩꯅꯣ ꯑꯦꯟꯊꯣꯅꯤ ꯑꯩꯒꯤ ꯀꯔꯕꯥꯔꯒꯤꯗꯃꯛꯇ ꯄꯨꯔꯛꯄ ꯒꯥꯔꯤ ꯃꯆꯥ ꯇ꯭ꯔꯛ ꯃꯔꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯁꯤꯡꯅ ꯃꯩ ꯊꯥꯕꯗ ꯄꯨꯜꯂꯕ ꯌꯥꯎꯈ꯭ꯔꯦ ꯑꯩꯒꯤ ꯀꯔꯕꯥꯔ ꯄꯨꯡꯁꯤ ꯑꯩ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯍꯦꯛꯇꯒꯤ ꯂꯧꯗ꯭ꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯅꯍꯥꯛꯅ ꯒꯦꯔꯦꯟꯇꯔ ꯑꯣꯏꯕꯤꯔꯒꯗꯤ ꯑꯩ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯕꯦꯡꯛꯇꯒꯤ ꯂꯧꯕ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯕꯦꯕꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯂꯣꯟ ꯁꯤꯡꯅꯕ ꯃꯇꯝ ꯅꯠꯇꯦ ꯒꯦꯔꯦꯟꯇꯔ ꯃꯨꯟꯅꯕ ꯃꯇꯝ ꯁꯤꯋꯥꯁꯤ ꯉꯥꯡꯅꯒꯨꯝꯁꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤꯌꯦ ꯑꯩ ꯅꯪꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯣꯏꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅꯒꯨꯝꯁꯤ ꯄ꯭ꯂꯤꯖ ꯑꯦꯟꯊꯣꯅꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯍꯣꯏꯅꯦ ꯃꯔꯨꯞ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯃꯔꯨꯞ ꯊꯥꯖꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯕ ꯍꯦꯟ ꯐꯥꯎꯕ ꯑꯩꯒꯤ ꯋꯥ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯆꯥꯟꯁ ꯂꯧꯁꯤꯟꯈꯤꯕꯁꯤ ꯕꯦꯕꯤ ꯋꯥꯔꯤꯁꯤ ꯃꯈꯥ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯃꯔꯨꯞ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯑꯁꯤꯅ ꯑꯩꯅꯁꯨ ꯋꯥꯔꯤꯕꯁꯤ ꯃꯥꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯈꯩ ꯂꯝꯂꯥꯟꯗꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯃ ꯀꯧꯖꯔꯤ ꯌꯥꯏꯕꯤ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯆꯪꯉꯣ ꯐꯝꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯏꯆꯦꯃꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯗꯨꯀꯥꯟ ꯐꯪꯉꯦ ꯊꯣꯡ ꯂꯣꯟꯗꯨꯅ ꯇꯠꯂꯦ ꯏꯆꯦꯃꯅ ꯑꯩꯒꯤ ꯒꯥꯔꯤ ꯄꯤꯕꯤꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯌꯥꯏꯕꯤ ꯑꯩ ꯗꯨꯀꯥꯟ ꯁꯣꯏꯗꯅ ꯍꯥꯡꯒꯅꯤ ꯃꯇꯝ ꯈꯔ ꯉꯥꯏꯅꯕꯒꯤ ꯋꯥꯅꯤ ꯑꯩ ꯀꯅꯥꯒꯤꯁꯨ ꯃꯔꯥ ꯍꯥꯠꯂꯣꯏ ꯀꯦꯊꯁꯅꯗꯅ ꯅꯧꯊꯁꯅꯗꯅ ꯌꯥꯄꯣꯠꯇꯗꯤ ꯏꯆꯦꯃꯅ ꯄꯨꯝꯅꯃꯛ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯑꯣꯏꯅ ꯒꯥꯔꯤ ꯄꯤꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯔꯛꯂꯤꯁꯦ ꯑꯩꯒꯤꯗꯤꯅꯦ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯌꯥꯏꯕꯤ ꯑꯩꯁꯨ ꯍꯛꯆꯥꯡ ꯉꯝꯗꯕꯗꯒꯤ ꯐꯔꯛꯇꯕꯁꯨ ꯃꯉꯥꯏꯔꯤ ꯅꯈꯣꯏꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯕ꯭ꯂꯣꯀꯦꯠꯅꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯃꯩ ꯊꯥꯈꯤꯕꯗꯒꯤ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤꯅꯦ ꯍꯦꯛ ꯇꯧꯔꯒ ꯕ꯭ꯂꯣꯀꯦꯠ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯋꯥꯔꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯑꯩꯒꯤ ꯒꯥꯔꯤ ꯐꯪꯕ ꯃꯇꯝ ꯑꯣꯏꯔꯒ ꯕ꯭ꯂꯣꯀꯦꯠꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯆꯦꯛꯇ ꯌꯥꯕ꯭ꯔꯣ ꯑꯩꯒꯤꯗꯤꯅꯦ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯤꯒꯤ ꯃꯌꯨꯝꯁꯦ ꯆꯥꯒꯔꯣꯗꯅ ꯃꯤꯒꯤ ꯃꯌꯨꯝ ꯅꯠꯇꯦ ꯃꯤ ꯏꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯅꯤ ꯀꯩꯅꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯉꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯗꯨꯕꯥꯏꯗ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯨ ꯉꯍꯥꯟꯗ ꯗꯨꯕꯥꯏ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯀꯗꯥꯏꯗ ꯗꯨꯕꯥꯏ ꯂꯩ ꯍꯥꯏꯕ ꯍꯥ ꯃꯥꯅ ꯃꯅꯥ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯔꯒ ꯃꯤꯅ ꯋꯥꯎꯒꯥꯏꯗ ꯂꯩ ꯍꯥꯏꯔꯒ ꯀꯔꯤ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯊꯤꯅꯦꯎꯅꯦ ꯖꯄꯥꯟꯗ ꯂꯩ ꯍꯥꯏꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕ ꯖꯄꯥꯟꯗ ꯂꯩ ꯍꯥꯏꯗꯨꯅ ꯀꯗꯥꯏꯗ ꯂꯩꯅꯣꯕ ꯅꯪ ꯅꯅꯥꯗꯨ ꯌꯥꯗ꯭ꯔꯦꯀꯣ ꯀꯗꯥꯏꯗ ꯖꯄꯥꯟ ꯍꯥꯏꯔꯒꯦ ꯍꯣ ꯀꯣꯡꯄꯥꯟꯗ ꯑꯩ ꯌꯥꯝ ꯆꯥꯏꯗ ꯉꯥꯏꯈꯣꯅꯦ ꯑꯗꯨꯒ ꯅꯪꯅ ꯁꯤꯂꯣꯡꯗ ꯂꯩ ꯍꯥꯏꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕ ꯅꯪꯕꯨ ꯁꯤꯂꯣꯡꯗ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯅꯅꯥꯗꯨ ꯈꯔ ꯁꯦꯡꯗꯣꯛꯎꯀꯣ ꯀꯗꯥꯏꯗ ꯁꯤꯂꯣꯡ ꯍꯥꯏꯔꯒꯦ ꯑꯣ ꯂꯤꯂꯣꯡ ꯍꯥꯏꯕ ꯂꯤꯂꯣꯡꯗ ꯁꯟ ꯆꯥꯅꯁꯦꯅ ꯁꯟ ꯂꯩ ꯆꯠꯂꯨꯕ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯊꯤꯅꯦꯎꯅꯦ ꯒꯋꯥꯗ ꯂꯩ ꯍꯥꯏꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕ ꯅꯪꯕꯨ ꯒꯋꯥꯗ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯀꯋꯥꯗ
Kawa dah hausi gak selalu ba, kau ni. I am Saida. Bajing nilai hadap kada lain ba? Kari ba? Na sini tici dana. Nang bu bajing nilai hadai ne. Kara je pusing harga. Nang nana tu doctor tu dia tu. Mina pusing harga. Nang bol pusing. Kamu ba? Hoi bunga. Nang bu menu paga ne. Ay amok hanu wai sana rai sini. Sagum je. Wari sukses sagum je. Ay pasal kangam dre. Adu syarat putih message wai thana je tu nak. Karena tu saya ulang dra. Ay na luan besar nama ming salim ni. Sidum thak tu se. Sathoi. Ay sathoi. Sathak te. Mina satu orang ini ulang selai ni. Pressure cooker kam selai ni. Biar nang. Kau nunu ni macam ni drama. Hari itu di mi anu belak pada putra orang betam jalur. Ngai ko. Nang gai gawai sana dalam lagi. Ayam sini, ay mi tu wari saya dri. Ay lupa crore mangagi ay loteri tiket kai. Aduh pau tu mi wari saya. Ngai ko. Ngai ko apa ni? Nang gai gawai sana dalam lagi apa? Somna na ina. Sian bagi thorang tauri. Aduh ke mana? Mi mem se sa kalau dana. Nang haji ko na. Ay ni kai se book mangani. Mayam tu manu dah tiket ama soal tu pau tu ni. Aduh pau tu mi wari saya dri. Nang na thabang lagi terkena. Hayang tu ngatalo. Hayang una se New York ta. Ya New Second ta. Ngai ko. Ngai ko apa ni? Kang ni na. Hey, nang jine. Ay gai tu bapa thana piro. Sal, kau ni. Kay do balay ba na koy may osin na ba minat ay ngonda gi mating de loba ay gi awa ba tara ba matan da lota leba na thonga pa ba sa ga na thonga sa awda ba na sa tuyeng de Sal na do yang na thaja da bu di ta seng no ai yam dab da ma koi khulai pai ba sing adu na block ke ming da sathai ba thabak ku ai koi aman ni na mayo no ani ma ta ga do ri lampham hai ba si di mayok na ba da mai thi ga da le di mayok na dam phai na koy bo selfie da ai na thari ba do adugo ba khulai ba sing no lambi da athing ba pir pa matam da nang na ba ki da matan tra sa ko tra na sa tuyeng de Sal, aku ibu tu hanya jam lanjut kan ke? Aduh kah? Aku ibu jam hantar nasi yang ni. Amar om dah tu orang pamu angkal merah jauh. Aku ibu mati yang panggi. Aku ni jam ni kai kumna sebab itu. Ayo. Saya lagi awak pada aku kali mati yang pang ke. Aku ni gambar kali hiram tu isi ni mati yang pang ke. Nanti aku mang kesin tu hantar nak aku kai jauh jauh ke. na koy na gi da matan pangbi ba mati am direkte na koy da mati pangbi ba ba selfie ha Nanti nanti pesaki nanti. ay hoji na koy pitinga lupa pa ba lekte mi gi mara na khwang ko te hendok ta yu mi kola si ba bana tham grabni matam khale bi mi na shoy da lok ga na koy na ay gi da matan pangbi ha ga na Ayo, kau mau mati yang pang ke? mi sam par zaman de khare ba lupa lak lak am la dai madu da gi angoda lupa lak tara piro ay sahi ma gi mun ko shoy da singe Sal, aku lagi pesa lo bahaya betul proses keras ni. Yang tak ni. Sini tak Yang cuba sini awak buku kata bah. Aduh dah kau mati yang pang. Nak tergai sini yang dah boleh lah ayo. Mau try lah tu ke? Hatu orang, shoy na helra. Aku, sini hingon mana lo itu kan nama ming tu. Ni pesa lo orang kamu handung nak. Kami orang lo. Karena amun tu lagi sana kena wahai tu sen tahu apa. Mayum tu bom macam ni. Ini sini. hare na ha ay gi anaba pumna mak pumpa pa ba Aku ni hai. Kau tahu apa tu ini? adu ay na yam na nungay ta ba Hayu kau hayu ni. ay ni yam na pida ba Kau tu hayu ni kau hayu ni. Punjab ta di shi bi Punjab tu di. ka sham pa tagi lang len hai bi do mahak ay gi na ba ni Misal ni yek na ba tu ahing mami ko hello hai bra. Dale. Okay. Nasi ahing sek loy ba ka? Hayang nungalak nungay ba pa ay isang tumusol ka. Ay na hay ka ba dali pa ni. Nasi ki numitan nupi ni siya ba ni. Lang len siya hin kalo. Kedore. Kaya nang ito kapiro. Se, kap ko. Hojikti akhoi ni wabagi matam haibdo loi khrabani. Akhoi ni hojik yam nungai adawni se kap ko. sima pa mi no ra ga nungay ti Ye, nang na mi mahal ning jangai ni. Ai ne kana nong galang mi ne. mi bo ga na Langlen. Anthony na nang wata kay helak Magi wado ing na tam na khanasi. Sango la okay droge. Kaino thungan mi adu da dum mun na yeng lei hoi du ba. kon thong da hawi ba bokul pambe si ngam bani mahau sagum masisu dum phazari ko mara
ꯑꯩꯒꯤꯗꯃꯛ ꯑꯃꯗꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯈꯟꯕꯗ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯉꯁꯤꯗꯒꯤ ꯅꯕꯥꯅꯤ ꯈꯪꯅꯔꯣꯀꯣ ꯍꯣꯏ ꯑꯩꯒꯤ ꯃꯤꯡ ꯂꯥꯡꯂꯦꯟ ꯍꯦꯟꯁꯦ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄ ꯃꯔꯨꯞꯅꯤ ꯑꯦ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯋꯦ ꯑꯩꯅ ꯅꯪꯒꯤ ꯆꯥꯕ ꯌꯥꯕ ꯀꯩꯅꯣ ꯈꯔ ꯄꯨꯊꯣꯔꯛꯀꯦ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯣ ꯇꯥꯂꯤ ꯁꯪꯂꯩꯕꯅꯤ ꯑꯦꯟꯊꯣꯅꯤ ꯂꯥꯛꯑꯕꯒꯤ ꯆꯥ ꯂꯣꯜꯂꯨꯅꯤꯅ ꯏꯃꯨꯡ ꯆꯠꯈꯤꯕꯅꯤ ꯐꯣꯟꯗ ꯂꯦꯜꯂꯒ ꯂꯩꯔꯝꯃꯅꯤ ꯇꯧꯔꯤꯗꯣ ꯐꯣꯟꯕꯨ ꯍꯦꯛ ꯂꯥꯛꯑꯗꯤ ꯃꯥ ꯇꯧꯕꯗꯣ ꯊꯕꯛ ꯂꯣꯏ ꯀꯥꯎꯕꯅꯦ ꯑꯦꯅꯤꯋꯦ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯣꯀꯣ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯖꯔꯛꯄꯅꯤ ꯅꯪꯒꯤꯁꯨ ꯐꯤ ꯑꯃ ꯌꯥꯎꯕꯅꯤ ꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯐꯅ ꯂꯩꯖꯗ꯭ꯔꯕꯁꯨ ꯑꯩ ꯏꯆꯥꯁꯤꯡꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯐꯤꯔꯣꯜ ꯑꯩ ꯀꯅꯥꯗꯁꯨ ꯊꯣꯜꯍꯟꯗꯦ ꯌꯥꯝ ꯂꯥꯟꯅ ꯈꯥꯏꯅꯔꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯌꯥꯝ ꯆꯝꯅ ꯂꯩꯖꯔꯛꯄꯅꯤ ꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯣꯝ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯃꯅꯤ ꯚꯥꯔꯠꯀꯤ ꯈꯪꯍꯩꯔꯕꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯕꯤꯅꯤ ꯍꯥꯏꯗꯅ ꯈꯜꯂꯕꯤ ꯑꯩꯒꯨꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤꯅ ꯍꯪꯒꯠꯅ ꯈꯨꯝꯕꯒꯤ ꯏꯇꯤꯛꯇꯤ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯑꯩ ꯃꯔꯨꯞ ꯀꯅꯥꯕꯨꯗꯤ ꯊꯥꯖꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯇꯣꯞ ꯇꯣꯞꯄ ꯒꯨꯟ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯈꯪꯅꯈꯤꯕ ꯊꯦꯡꯅꯈꯤꯕ ꯃꯤꯁꯤꯡꯕꯨ ꯄꯥꯛ ꯍꯦꯛ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕꯅꯤ ꯑꯗꯨꯒ ꯃꯔꯨꯞꯄꯨ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯒꯗꯧꯕꯅꯤ ꯃꯗꯨ ꯈꯛꯇꯗ ꯄꯨꯛꯅꯤꯡꯒꯤ ꯄꯣꯊꯥꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯑꯦꯅꯤꯋꯦ ꯍꯟꯗꯛ ꯍꯦꯟꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨ ꯊꯛꯄ ꯂꯦꯞꯇꯨꯅ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯄꯁꯤꯗ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯀꯔꯤꯁꯨ ꯄꯣꯛꯇꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯨꯗꯤ ꯌꯨ ꯊꯛꯂꯕꯗꯤ ꯃꯥ ꯎꯡꯗꯨꯅ ꯂꯩꯇꯦ ꯑꯆꯦꯛꯄꯝ ꯊꯤꯔꯒ ꯐꯝꯗꯦ ꯌꯨ ꯊꯛꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯁꯨ ꯑꯆꯨꯝꯕ ꯃꯥꯅꯤ ꯇꯥꯟꯕꯅꯤ ꯌꯨ ꯉꯥꯎꯔꯕꯗꯤ ꯑꯩꯕꯨ ꯃꯥꯒꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯂꯣꯠꯇꯨꯅ ꯈꯛ ꯊꯝꯕ ꯌꯥꯗꯕꯅꯤ ꯑꯩꯅ ꯊꯥꯖꯩ ꯍꯦꯟꯅ ꯅꯪꯕꯨ ꯄꯨꯟꯁꯤ ꯈꯛ ꯊꯥꯗꯣꯛꯂꯣꯏꯌꯦ ꯑꯩꯒꯤ ꯅꯨꯄꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯒꯤ ꯃꯥꯌꯣꯛꯇ ꯑꯇꯣꯞꯄꯅ ꯀꯃꯦꯟ ꯄꯤꯕ ꯑꯩ ꯌꯥꯗꯦ ꯑꯗꯣꯝ ꯐꯅ ꯆꯥꯎꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯂꯩꯁꯥꯕꯤꯅꯤ ꯄꯤꯛꯂꯤꯉꯩꯗ ꯐꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯥ ꯃꯆꯥꯁꯨ ꯑꯃ ꯂꯩꯔꯕ ꯑꯩꯒꯤ ꯅꯨꯄꯥꯒ ꯅꯍꯥꯛꯀ ꯃꯐꯝ ꯃꯇꯝ ꯅꯥꯏꯗꯅ ꯆꯠꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯕ ꯂꯣꯏꯅꯕ ꯍꯥꯏꯕꯁꯦ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯃꯔꯛꯇꯅ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯤ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯔꯤꯕ ꯅꯥꯄꯜ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯆꯨꯝꯃꯤ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅꯒ ꯇꯤꯜꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯁꯤꯡꯒꯤ ꯃꯇꯦꯡ ꯆꯪꯏ ꯑꯗꯨꯒ ꯑꯃꯅ ꯃꯤꯌꯥꯝ ꯅꯤꯡꯊꯣꯛꯄ ꯃꯤꯁꯛꯃꯛ ꯅꯠꯇꯕꯅꯤꯅ ꯑꯃꯨꯛꯁꯨ ꯑꯩꯅ ꯃꯤꯌꯥꯝꯒ ꯇꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯊꯤꯡꯕ ꯄꯤꯕꯃꯛ ꯅꯠꯇꯕꯅꯤ나 ꯃꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯇꯤꯟꯅꯖꯕꯗ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯐꯝ ꯊꯣꯛꯇꯦ ꯑꯩ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯕꯁꯨ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯆꯠꯅꯕꯤ ꯈꯪꯗꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯑꯩ ꯏꯁꯥ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯠ ꯃꯤꯇꯣꯞ ꯑꯃ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯆꯪꯂꯛꯂꯒ ꯌꯨꯝꯕꯤꯔꯦꯝꯕꯤ ꯑꯣꯏꯔꯤꯕ ꯑꯩꯕꯨ ꯁꯤꯡꯅꯗꯨꯅ ꯉꯥꯡꯂꯛꯄ ꯅꯍꯥꯛꯀꯤ ꯋꯥꯉꯥꯡ ꯑꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯐꯤꯗꯍꯔꯣꯏ ꯉꯁꯤ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯗꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯕ ꯐꯪꯖꯕ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯃꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤꯁꯤꯡꯕꯨ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯂꯤ ꯊꯧꯅꯥ ꯐꯕ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯑꯩꯒꯤ ꯑꯣꯏꯒꯦ ꯉꯝꯃꯤꯅꯤ ꯑꯃꯨꯛꯀꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗ ꯃꯤꯠꯌꯦꯡ ꯂꯥꯜꯂꯛꯄꯤ ꯂꯝꯂꯥꯟꯕꯤ ꯑꯗꯨꯗꯅꯦ ꯈꯨꯗꯛꯇꯅꯦ ꯃꯃꯤꯠ ꯑꯗꯣ ꯀꯣꯊꯣꯛꯄꯁꯨ ꯉꯝꯒꯅꯤ ꯅꯪꯅ ꯑꯩꯒꯤ ꯐꯝꯗ ꯆꯤꯡꯅꯔꯤꯕꯗꯨꯒꯤꯗꯃꯛ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯠꯄ ꯌꯥꯗꯕ ꯑꯁꯦꯡꯕꯗꯣ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯑꯩ ꯆꯠꯂꯒꯦ ꯀꯔꯤꯒꯨꯝꯕ ꯍꯦꯟꯅ ꯑꯩꯕꯨ ꯍꯪꯂꯛꯂꯕꯗꯤ ꯑꯩ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤ ꯍꯥꯏꯗꯅ ꯇꯝꯕꯤꯌꯨꯀꯣ 시야 마나 아저버 오피샤는 삐오에 하이드나 게 도도리바 아이수 사내비 강대비 라리 하이드비는 비나테 그럼 자 그래 마 에이 랑렌디 자 그래 그이노니 그럼 너희는 상황로 남들 상공과 닥치는 상공과 도 부도겠다 마 독티나디 셀로이 너는 뭐나 그리 하이로게 하 너는 뭐나 그리 하이로게 봐 아이 유마스 유음브리엠비 아이 라이링가 들 람람비 까나 아이 누파다 미행라나 와칼라나 얘가 юм세 짱빠야로이 어이 그이노 너는 웅강이더라 하 그이노 너는 웅강이도
ꯅꯪꯅ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯀꯗꯥꯏ ꯐꯥꯎꯕ ꯈꯪꯉꯒꯦ ꯍꯥ ꯀꯗꯥꯏ ꯐꯥꯎꯕ ꯈꯪꯉꯒꯦꯕ ꯑꯩ ꯑꯄꯤꯛꯄ ꯑꯉꯥꯡ ꯅꯠꯇꯦ ꯃꯐꯝ ꯑꯃꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯑꯄꯤꯛꯄ ꯑꯉꯥꯡ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯁꯦꯡꯕ ꯁꯨꯝꯕꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯦ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯍꯦꯛꯇ ꯂꯣꯏꯅꯕ ꯇꯤꯟꯅꯕꯗ ꯍꯦꯛꯇ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠ ꯅꯠꯇꯦ ꯏꯆꯥ ꯂꯩꯔꯕ ꯅꯨꯄꯤ ꯂꯩꯔꯕ ꯑꯩꯅ ꯑꯐꯕ ꯅꯨꯄꯤ ꯃꯥꯅ ꯈꯪꯅꯔꯝꯃꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯍꯦꯛꯇ ꯍꯣꯡꯗꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯃꯗꯨꯗ ꯇꯔꯥꯏꯅ ꯂꯥꯡꯂꯦꯟꯅ ꯌꯥꯔꯛꯀꯗꯕꯁꯨ ꯅꯠꯇꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯉꯥꯎꯕ ꯀꯩꯅꯣ ꯇꯧꯏ ꯌꯥꯏꯕꯤ ꯑꯩꯁꯨ ꯍꯦꯟꯒ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯅꯤ ꯑꯩꯁꯨ ꯈꯪꯉꯦ ꯂꯥꯡꯂꯦꯟꯗꯣ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯇꯤꯚꯤ ꯃꯁꯥꯒꯤ ꯈꯟꯕ ꯅꯨꯄꯤ ꯅꯠꯇꯦ ꯌꯥꯏꯕꯤ ꯗꯥꯂꯁꯪ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯅꯤ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩ ꯍꯥ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯎꯁꯤꯇꯕ ꯁꯥꯔ ꯑꯩꯒꯤ ꯏꯊꯧ ꯍꯥꯏꯕꯕꯨ ꯅꯣꯏꯅ ꯂꯥꯟꯅꯔꯛꯄ ꯃꯇꯝꯗ ꯅꯣꯏꯒꯤ ꯅꯊꯛꯇ ꯉꯥꯡꯕ ꯉꯝꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯅꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯅꯪꯅ ꯂꯥꯡꯂꯦꯟꯗ ꯉꯥꯡꯗꯨꯅ ꯂꯥꯡꯂꯦꯟꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯍꯦꯛꯇꯃꯛ ꯆꯠꯂꯣꯏ ꯑꯩꯗꯤ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯀꯅꯤ ꯑꯩ ꯏꯁꯥꯒꯤ ꯌꯨꯝ ꯂꯩꯖꯩ ꯑꯩꯅ ꯅꯣꯏ ꯆꯥꯛꯈꯨꯝꯗꯒ ꯆꯪꯉꯒ ꯆꯥꯒ ꯍꯦꯛꯇ ꯂꯣꯜꯂꯤꯕ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯒꯁꯨ ꯑꯩꯅ ꯏꯍꯤ ꯍꯤꯒꯗꯅ ꯇꯥꯔꯤꯕ ꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯉꯥꯎꯕꯗꯤ ꯅꯠꯇꯦꯗꯅ ꯄꯨꯝꯅꯃꯛꯁꯦ ꯅꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯕꯨ ꯑꯩꯒꯤ 이semꯃꯛꯅꯤ ꯈꯟꯕꯒꯤ ꯁꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯉꯥꯎꯔꯕꯅꯤ ꯁꯥꯎꯅꯤꯡꯉꯤꯅꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯛꯆꯩ ꯆꯩꯔꯒ ꯅꯪꯅ ꯍꯦꯛꯇ ꯑꯆꯨꯝꯕ ꯁꯛꯄ ꯌꯥꯕ꯭ꯔꯣ ꯍꯦ ꯅꯪꯅ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯨ ꯅꯉꯣꯟꯗ ꯍꯥꯏꯗꯕꯩ ꯋꯥꯅꯤ ꯁꯦ ꯂꯥꯡꯂꯦꯟꯅ ꯒꯥꯔꯦꯟꯇꯔ ꯑꯣꯏꯔꯒ ꯕꯦꯡ ꯑꯃꯒꯤ ꯃꯦꯅꯦꯖꯔꯗ ꯍꯥꯏꯅꯕꯤꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯒꯤ ꯂꯣꯟ ꯂꯧꯕ ꯌꯥꯔꯝꯅꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯈꯣꯡꯑꯣꯏꯅꯒꯗꯕ ꯅꯪꯅ ꯂꯧꯁꯤꯜꯂꯤꯕ ꯑꯦꯗꯚꯥꯟꯁ ꯃꯌꯥꯝꯗꯣ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯀꯣꯛꯅꯧ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯑꯩꯒꯤ ꯈꯨꯠꯁꯤꯗꯅꯦ ꯃꯥꯅ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯔꯛꯏꯁꯦ ꯑꯩꯒꯤꯗꯃꯛ ꯅꯪꯒꯤꯗꯃꯛ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯀꯔꯕꯥꯔ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇꯅ ꯍꯥꯏꯗꯨꯅ ꯂꯝꯗꯝꯁꯤꯗ ꯄꯥꯝꯅꯔꯤꯕ ꯃꯈꯣꯡ ꯑꯅꯤ ꯄꯥꯟꯕ ꯒꯥꯔꯤ ꯃꯆꯥ ꯑꯃꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯣꯏꯅꯅꯕ ꯃꯥꯅ ꯀꯝꯄꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯃꯇꯦꯡ ꯑꯁꯦ ꯑꯩꯁꯤ ꯃꯥꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯑꯄꯤꯛꯄ ꯋꯥꯈꯜꯗꯣ ꯃꯉꯣꯟꯗ ꯂꯩꯇꯦ ꯈꯪꯕ꯭ꯔꯥ ꯍꯩ ꯁꯤꯁꯨ ꯈꯪꯉꯨ ꯅꯪ ꯑꯩꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯁꯤꯗ ꯈꯨꯗꯧ ꯊꯥꯒꯗꯕ ꯌꯦꯜꯂꯛꯀꯗꯕ ꯅꯨꯄꯤꯗꯣ ꯂꯥꯡꯂꯦꯟ ꯅꯠꯇꯦ ꯍꯥꯏꯁꯤꯅꯦ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯀꯅꯥꯒꯨꯝꯕ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡꯗꯒꯤ ꯃꯥꯕꯨ ꯍꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯈꯛ ꯌꯦꯡꯗꯨꯅ ꯂꯩꯕ ꯀꯩꯅꯣ ꯋꯥꯐꯝ ꯑꯁꯤ ꯏꯕꯤ ꯍꯥꯏꯕꯅꯗꯤ ꯈꯪꯒꯅꯤ ꯑꯩꯒꯤ ꯆꯤꯟꯗꯒꯤꯗꯤ ꯑꯩ ꯄꯨꯟꯁꯤ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯂꯩꯁꯪ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥ ꯂꯩꯁꯪ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯗꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯏꯃꯨꯡꯁꯤꯗꯗꯤ ꯑꯩ ꯃꯤꯀꯨꯞ ꯑꯃꯁꯨ ꯂꯩꯅꯤꯡꯗꯦ ꯑꯩ ꯆꯠꯂꯒꯦ ꯑꯩꯅ ꯋꯥꯈꯜ ꯊꯦꯝꯕꯗꯤ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯁꯤ ꯃꯥꯕꯨ ꯑꯃꯨꯛꯇꯗꯤ ꯀꯜꯂꯨꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯜꯂꯨꯕꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯒꯅꯤ ꯄꯨꯝꯅꯃꯛ ꯃꯌꯨꯝ ꯌꯧꯔ ꯈꯪꯒꯅꯤ ꯌꯨꯝꯁꯤ ꯃꯤ ꯑꯝꯇ ꯂꯩꯍꯧꯗꯦꯅꯦ ꯑꯩꯅ ꯂꯥꯛꯏꯁꯤ ꯆꯨꯝꯕ ꯆꯠꯂ ꯑꯣ ꯆꯨꯝꯃꯦ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯂꯥꯡꯂꯦꯟ ꯆꯨꯝꯃꯦ ꯍꯥꯏꯕꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯤ ꯃꯈꯣꯏꯒꯤ ꯇꯧꯕꯤꯃꯜ ꯑꯩ ꯎꯠꯀꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯅꯠꯇ꯭ꯔꯒ ꯊꯣꯡꯅꯥꯎ ꯑꯃꯇꯪ ꯍꯥꯡꯗꯣꯛꯄꯗ ꯑꯩꯅ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯁꯨ ꯌꯨꯝꯗ ꯀꯣꯏꯁꯤꯜꯂꯛꯎ मैडम इन्फॉर्मेशन में फंगु लगी मैडम खुदों दे वो थोक पे खंडना मैडम गाक सेंटर लाख से बने कहीं अꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯅꯤꯡꯉꯥꯏ ꯃꯔꯝ ꯑꯃꯇ ꯂꯩꯇꯦꯅ ꯃꯗꯨꯅꯕꯨ ꯑꯩ ꯉꯁꯤ ꯆꯥꯟꯗꯤꯒꯔꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤ ꯑꯗꯣ मैडम ꯅ ꯆꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯑꯩꯅ ꯉꯥꯛ ꯁꯦꯟꯖꯒꯦ ꯅꯣ ꯃꯤꯁꯇꯔ ꯈꯣꯏꯃꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ ꯃꯗꯨꯅꯕꯨ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡꯒꯤ ꯐ꯭ꯂꯥꯏꯠꯇ ꯑꯩ ꯆꯥꯟꯗꯤꯒꯔꯗ ꯄꯥꯏꯔꯒꯗꯧꯕꯅꯤ मैडम को सीधा तेम सिंगल रुपार फारे मागसी लाल हो क्या की मिंग म्यूई क्या क्राइम तो म्यूई आई पुंशीबु करेगिदमक तेम सिनबु होनरिबनो हैबदो मदु मखतन एंगोन खंगबिरमो कमो
ꯅꯪꯅ ꯍꯤꯡꯍꯧꯔꯤꯗꯨ ꯁꯦꯡꯂꯤꯕ ꯀꯧꯋꯦ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯀꯗꯧꯔꯤ ꯁꯤꯕꯣ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯁꯦꯜꯗꯗꯤ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯑꯁꯦꯡꯕ ꯊꯣꯛꯂꯛꯀꯅꯤ ꯃꯦꯗꯥꯝ ꯁꯣꯏꯗ ꯈꯪꯍꯟꯖꯔꯛꯀꯦ Mr. Khaimu, nang na thau na leba panggal na ay punshi bu kan bidamak ay na nang buhay na lai tara tagachay. Thank you, madam. Hey! Kaino, kadum dagino sarang na bamara asida. Lao, sango. Ay ma, ibi haibi. Kayo na nga duli at rin lalipo dubo. Lao. Sango lao. Langre. Hauji nang kanano haibado. Mana mayek sena khang. Magi makuna thongjaba cha insang pijaduna mikup ama tor su pelangini haiduna nangbu kawbu laibani. Nangbu kawne pau tabada laisang na nga laiba chakre. Ekhoi damta chalu silangre. Hey, ay buwarong ay hausig mag. Chandigarh chana na bagi damag. Same self na magloy. Ay na kari haraga. Adom na penbigadaba na haibado. Ay khangde. Adubu ngashidi. Wapha mamata haizagi haidana lakpa. Ibi haibi. Nang na haibi dili buwado. Ay pum na magkang. Nang na haibi wa ko di mag. Asum bangagtani. Ibi haibi. Mapure ba? Amadi machasing gidamak. Kambanja ba? Waja ba haibase? Yumburembi ori binipirugi. Sabsaba matangdang. Ay na wakal tembi urubada. Miyoy bagi mari haibasi. Achuma paring dasu. Nupa, nupi ani gi marta lay baya haiba ay kanglutra. Nahag na ay ipure babu nuksibi. Ay nasuki matik ikay kum nazari. Ay tasing na nang ginapagdalan. Ibi Ay bu amuk tangak. Ay bu amuk tatingak iyo. Nang lam ye bi haibi. Ay na ngasi. Nakoy khara mateng pangjaba phangbase. Mashidigi hena nungaiba. Ay gi phamdaleti. Ibi haibi. Ay na ngasi ju thazari. Miyoy bagi punshida. Awaba nungaiba haibase. Mahakati naruba. Nungshi naruba. Nang naruba miyoy adu khakta nu oibani. Atay miyoy kanana su oibi yadabani. Ibi haibi. Ay na kalwi. Ay gidamakta ni haibada. Pabong, tamo, amadi iche na tana. Kana sulay te hay na kaluban. Adubo nga shibi. Hen. Ibi haibi. Nakoy na jasing. Ay gidamakta layri kanjerubada. Ay hay ni ngay lete na chak toksay. Nga shigi mikup asidigi hen ba nung ayba. Ay gipun shida amukta shuteng na kidri. Ay nga shidi. Hay pamukang din na pele. Laushino. Si Yonggi Shone. Laushino. Ay yumasin. Mashidagi. Nangonda shinarabani. Yumasigi mabu. Nakoy na oilabani ibi haibi. Ibi haibi bulunat tawbiyo. Ibi haibi nang shihen bulunat tawbiyo. Nakoy anigi shiyang laban nung shibada. Ay buso sarong akraba. Adubo ay di. Icham-cham ba miyo ay pukni. Ibi haibi. Ay buso sarong akraba. Adubo ay di. Icham-cham ba miyo ay pukni. 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 Icham-cham ba miyo ay pukni.
matam chupada ay nakoy ginungay ba pau taning nakoy ginungay ba na ay ginungay ba na hen ay chat lagi Ngasigidamata nilang binibig po namag, kaya yatang izari pinabinasi. Lilayeng biling birak liba po namak po. Tagat sari. Hazikta wikri sumang kumay sumang nila. Sama kunong nila sa nabikiba pacemaker artist si Sose Sangi nila Kambo. Taon sa Dogsariba si 93 MHz sa Dogsariba o